ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯦꯟ ꯍꯨꯔꯥꯟꯕꯤ ꯔꯥꯙꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯈꯁꯤꯟ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯔꯥꯙꯥ ꯀꯧꯕꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯗ꯭ꯔꯛ ꯌꯥꯝ ꯍꯩꯕꯤ, ꯌꯥꯝꯅ ꯁꯤꯡꯕ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯙꯥꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯡ ꯄꯦꯝꯊꯣꯏ ꯀꯧꯏ꯫ ꯄꯦꯝꯊꯣꯏꯁꯤ ꯌꯥꯝꯅ ꯇꯞꯄꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯄꯪꯕ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯃꯥꯅ ꯀꯩꯊꯦꯜꯗ ꯆꯠꯄꯗ ꯃꯈꯣꯏꯒꯤꯗꯃꯛ ꯑꯆꯥꯄꯣꯠ ꯄꯨꯔꯛꯄꯗ ꯔꯥꯙꯥꯅ ꯑꯗꯨꯝ ꯂꯧꯔꯒ ꯃꯅꯥꯎ ꯅꯨꯄꯤꯗ ꯇꯪꯈꯥꯏ ꯑꯗꯨꯝ ꯌꯦꯟꯅꯗꯨꯅ ꯆꯥꯏ꯫ ꯔꯥꯙꯥꯗꯤ ꯌꯥꯝꯅ ꯁꯤꯡꯕꯅꯤꯅ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯂꯕꯗꯤ ꯂꯩꯀꯥꯏꯗ ꯀꯣꯏꯕ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯃꯠꯇ ꯆꯠꯂꯝꯗꯦ꯫ ꯌꯨꯝꯗ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯄ ꯍꯜꯂꯛꯂꯦ꯫ ꯔꯥꯙꯥꯅ ꯃꯃꯥꯒꯤꯗꯃꯛ ꯊꯛꯅꯕ ꯏꯁꯤꯡ ꯄꯨꯕꯤꯔꯛꯂꯗꯨꯅ ꯃꯃꯥꯗ ꯄꯤꯔꯤ꯫ "ꯏꯃꯥ, ꯀꯩꯒꯤ ꯑꯆꯥꯄꯣꯠ ꯄꯨꯔꯛꯀꯦ?" ꯑꯄꯣꯛꯄꯤ ꯇꯥꯟꯊꯣꯏꯅ "ꯆꯥꯛꯍꯧꯒꯤ ꯇꯟ 2 ꯌꯥꯎꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯑꯃ, ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯑꯃ꯫ ꯄꯦꯝꯊꯣꯏꯗꯤ ꯀꯗꯥꯏ ꯆꯠꯈꯤꯒꯦ?" "ꯊꯣꯏꯕꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯅꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯝꯒꯅꯤ." ꯊꯣꯏꯕꯤꯁꯦ ꯔꯥꯙꯥ ꯈꯣꯏꯒ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯖꯕ ꯌꯦꯟꯕꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯦꯟꯕꯥ ꯑꯁꯤ ꯔꯥꯙꯥꯅ ꯊꯣꯏꯕꯤꯗ ꯆꯥꯊꯣꯛꯂꯁꯤꯅ ꯑꯗꯨꯝ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯌꯥꯔꯝꯗꯦ꯫ "ꯊꯣꯏꯕꯤ, ꯅꯪꯅ ꯌꯦꯟꯕꯥ ꯂꯣꯏꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯌꯦꯟꯕꯤꯒꯨꯝꯅ ꯃꯔꯨꯝ ꯀꯣꯛꯇꯨꯅ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕꯗ ꯀꯔꯤꯕꯨ ꯀꯥꯟꯅꯒꯦ? ꯆꯥꯊꯣꯛꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ." "ꯍꯣ, ꯑꯩꯒꯤ ꯌꯦꯟꯕꯥꯁꯦ ꯃꯤꯅ ꯁꯦꯜ ꯀꯌా ꯑꯃ ꯄꯤꯒꯦ ꯍꯥꯏꯔꯁꯨꯅꯦ, ꯁꯨꯛꯄꯤꯒ ꯍꯦꯛ ꯄꯤꯖꯔꯔꯣꯏ꯫ ꯅꯪꯅ ꯆꯥꯅꯤꯡꯂꯒꯗꯤꯀꯣ, ꯂꯩꯀꯥꯏꯒꯤ ꯌꯦꯟ ꯑꯃ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒ ꯆꯥꯊꯣꯛꯑꯣ, ꯑꯗꯨꯅ ꯐꯔꯅꯤ." "ꯊꯣꯏꯕꯤ, ꯑꯩꯅ ꯅꯪꯒꯤ ꯌꯦꯟꯕꯥꯁꯦ ꯂꯦꯝꯅ ꯆꯥꯒꯦꯗꯤ ꯍꯥꯏꯗꯦꯗꯅ꯫ ꯅꯪꯅ ꯄꯥꯝꯂꯤꯕ ꯁꯦꯜꯗꯣ ꯄꯤꯔꯒꯦ꯫ ꯑꯁꯦꯡꯕ ꯅꯪꯒꯤ ꯌꯦꯟꯕꯥꯁꯦ ꯌꯥꯝ ꯍꯥꯎꯔꯅꯤ꯫ ꯑꯁꯨꯝꯅ ꯊꯝꯂꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯁꯣꯜꯂꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯁꯦꯜꯁꯦ ꯃꯇꯝꯗꯨꯗ ꯐꯪꯗꯕ ꯌꯥꯏ꯫ ꯐꯔꯦ, ꯅꯪꯅ ꯌꯣꯟꯅꯤꯡꯗ꯭ꯔꯗꯤ." ꯔꯥꯙꯥꯅ ꯊꯣꯏꯕꯤꯒꯤ ꯌꯦꯟꯕꯥꯗꯨ ꯆꯥꯅꯤꯡꯕꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯏꯕꯤꯕꯨ ꯄꯥꯝꯕꯩ ꯀꯌꯥ ꯇꯧꯗꯨꯅ ꯊꯦꯝꯂꯕꯁꯨ ꯊꯣꯏꯕꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ "ꯊꯣꯏꯕꯤ, ꯅꯪꯅ ꯄꯥꯝꯕ ꯁꯦꯜꯗꯨꯁꯨ ꯄꯤꯔꯒꯦ, ꯑꯗꯨꯒ ꯅꯪꯁꯨ ꯆꯥꯕ ꯌꯥꯎꯔꯣ꯫ ꯅꯪꯒꯤ ꯌꯦꯟꯕꯥꯁꯦ ꯑꯩꯅ ꯂꯩꯔꯒꯦ." "ꯏꯆꯦ ꯔꯥꯙꯥ, ꯑꯩꯒꯤ ꯌꯦꯟꯕꯥꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯌꯦꯟꯕꯥ ꯂꯩꯇ꯭ꯔꯕꯣ? ꯂꯩꯀꯥꯏꯁꯤꯗ ꯌꯦꯟꯕꯥ ꯂꯣꯏꯕ ꯌꯥꯝ ꯂꯩꯕꯅꯦ꯫ ꯀꯔꯤꯒꯤ ꯑꯩꯒꯤ ꯌꯦꯟꯕꯥꯁꯦ ꯆꯥꯁꯤꯅ ꯑꯗꯨꯝ ꯑꯩꯕꯨ ꯊꯦꯝꯂꯤꯕꯅꯣ? ꯅꯠꯇꯦ, ꯑꯩꯒꯤ ꯌꯦꯟꯕꯥꯁꯦ ꯆꯥꯔꯒ ꯏꯆꯦꯒꯤ ꯁꯛ ꯍꯦꯟꯅ ꯐꯖꯗꯣꯏꯔꯣ?" "ꯅꯠꯇꯦꯗ, ꯑꯇꯩ ꯌꯦꯟꯕꯥꯁꯤꯡꯗꯣ ꯌꯥꯝ ꯍꯥꯎꯒꯗꯕ ꯃꯥꯟꯗꯦ꯫ ꯏꯆꯦꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯪꯒꯤꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯤꯕ." "ꯏꯆꯦ ꯔꯥꯙꯥ, ꯌꯦꯟꯗꯤ ꯃꯍꯥꯎꯗꯤ ꯆꯞ ꯃꯥꯟꯅꯕꯅꯤꯀꯣ, ꯊꯣꯡꯂꯤꯕ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯑꯩꯒꯤ ꯌꯦꯟꯕꯥꯁꯦ ꯍꯥꯎꯒꯗꯕ ꯃꯥꯜꯂꯕꯁꯨ ꯊꯣꯡꯕ ꯍꯩꯇ꯭ꯔꯗꯤ ꯍꯥꯎꯔꯣꯏꯀꯣ꯫ ꯏꯆꯦꯒꯤ ꯃꯣꯏꯊꯦꯝ ꯂꯩꯋꯥꯁꯤꯗꯤ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯊꯤꯔꯨꯔꯣ ꯏꯆꯦ." ꯔꯥꯙꯥꯅ ꯊꯣꯏꯕꯤꯕꯨ ꯀꯌꯥ ꯊꯦꯝꯂꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯊꯣꯏꯕꯤꯒꯤ ꯌꯦꯟꯕꯥꯁꯤ ꯆꯥꯊꯣꯛꯅꯕ ꯋꯥꯈꯜ ꯇꯧꯔꯤ꯫ ꯃꯁꯤ ꯊꯦꯝꯅꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯈꯪꯍꯟꯗꯅ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯕꯛ ꯇꯧꯕ ꯇꯥꯔꯦ꯫ ꯑꯩ ꯃꯥꯒꯤ ꯌꯦꯟꯕꯥꯁꯦ ꯆꯥꯊꯣꯛꯇꯅꯗꯤ ꯇꯣꯛꯑꯔꯣꯏ꯫ ꯃꯥꯒꯤ ꯌꯦꯟꯕꯥ ꯆꯥꯕ ꯉꯝꯂꯕ ꯂꯣꯏꯅ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯅꯣꯡꯃ ꯔꯥꯙꯥꯅ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯃꯥꯕꯨ ꯀꯔꯤ ꯋꯥꯈꯜ ꯇꯧꯔꯤꯅꯣ ꯍꯪꯂꯝꯃꯤ꯫ "ꯕꯦꯝꯃ, ꯀꯔꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯣ? ꯅꯠꯇꯦ, ꯅꯈꯣꯏꯕꯨ ꯑꯉꯥꯡꯗꯧꯅ ꯇꯨꯝꯕ, ꯆꯥꯕ, ꯀꯣꯏꯕ ꯈꯛ ꯇꯧꯔꯒ ꯂꯩꯕ ꯃꯇꯝ ꯅꯠꯇꯦꯅꯦ꯫ ꯅꯨꯄꯤ ꯑꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯈꯛ ꯇꯧꯅ ꯑꯗꯨꯝ ꯆꯥꯕ ꯇꯨꯝꯕ, ꯀꯣꯏꯕ ꯈꯛ ꯇꯧꯔꯕꯗꯤ ꯅꯃꯥꯏꯗꯤ ꯁꯤꯕ ꯇꯥꯔꯦ." "ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯏꯃꯥ? ꯅꯨꯄꯥꯒꯨꯝꯅ ꯆꯤꯡꯗ ꯅꯨꯡꯈꯥꯏꯕ, ꯂꯩꯕꯥꯛ ꯇꯧꯕ, ꯎꯃꯪꯗ ꯎ ꯆꯟꯕ ꯆꯠꯂꯨ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯈꯣꯏꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯁꯦꯜ ꯊꯣꯛꯅꯕ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯇꯧꯔꯒ ꯁꯦꯜ ꯇꯥꯅꯕ ꯂꯝꯕꯤ ꯊꯤꯕ ꯍꯧꯔꯣ꯫ ꯊꯕꯛ ꯂꯩꯇꯅ ꯂꯩꯀꯥꯏꯗ ꯄꯪꯀꯣꯏꯗ ꯀꯣꯏꯔꯒ ꯂꯩꯕꯁꯦ ꯏꯃꯥꯗꯤ ꯄꯥꯝꯖꯗꯦ." ꯅꯣꯡꯃ ꯃꯃꯥ ꯇꯥꯟꯊꯣꯏꯅ ꯈꯨꯂꯪ ꯆꯠꯇ꯭ꯔꯤꯉꯩꯗ ꯐꯧ ꯕꯣꯔꯥ ꯑꯃ puthoklaga ꯅꯨꯡꯁꯥꯗ ꯐꯧꯗꯨꯅ ꯔꯥꯙꯥꯗ ꯍꯥꯏꯔꯝꯃꯤ꯫ "ꯕꯦꯝꯃ, ꯔꯥꯙꯥ, ꯐꯧꯁꯦ ꯅꯨꯡꯁꯥꯗ ꯐꯧꯗꯨꯅ ꯊꯝꯕꯅꯤꯀꯣ꯫ ꯂꯩꯀꯥꯏꯒꯤ ꯌꯦꯜꯂꯥꯛꯄ ꯁꯪꯗꯅ ꯂꯩꯌꯨ꯫ ꯅꯅꯥꯎ ꯅꯨꯄꯤꯗ ꯍꯥꯏꯒꯦꯅ ꯍꯥꯏꯔꯒ ꯃꯥꯗꯤ ꯊꯣꯏꯕꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯏꯕ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ꯫ ꯅꯪꯅꯦ ꯐꯧꯁꯦ ꯁꯪꯂꯝꯃꯨꯀꯣ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯔꯒ ꯅꯅꯥꯎ ꯅꯨꯄꯤꯒꯅꯦ ꯈꯣꯝꯒꯠꯇꯨꯅ ꯆꯐꯨꯗꯨꯗ ꯍꯥꯞꯂꯝꯃꯨ." "ꯍꯣꯏ ꯏꯃꯥ." ꯔꯥꯙꯥꯅ ꯁꯨꯃꯥꯡꯗ ꯐꯛ ꯊꯥꯔꯒ ꯑꯁꯥꯡꯕ ꯆꯩ ꯑꯃ ꯊꯝꯗꯨꯅ ꯐꯧꯗꯨ ꯁꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯀꯥꯏꯒꯤ ꯌꯦꯟꯁꯤꯡ ꯂꯥꯛꯄ ꯍꯧꯔꯦ꯫ "ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯋꯦ꯫ ꯊꯣꯏꯕꯤꯒꯤ ꯌꯦꯟꯕꯥꯗꯣ ꯂꯥꯛꯄ ꯌꯥꯏ꯫ ꯑꯩ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯇꯟꯖꯥꯁꯤ ꯂꯦꯝꯅ ꯃꯥꯡꯍꯜꯂꯔꯣꯏ꯫ ꯃꯇꯨꯝ ꯃꯇꯨꯝ ꯀꯛꯂꯒ ꯆꯥꯕ ꯇꯥꯔꯦ ꯉꯁꯤꯗꯤ." ꯈꯜꯂꯨꯔꯒ ꯇꯤꯟꯗꯨꯝ ꯌꯣꯠꯂꯤꯍꯦ꯫
ꯂꯩꯀꯥꯏꯒꯤ ꯌꯦꯟꯁꯤꯡ ꯔꯙꯥ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯅꯔꯦ ꯃꯥꯅ ꯑꯇꯩꯒꯤ ꯌꯦꯟꯁꯤꯡꯕꯨꯗꯤ ꯇꯥꯟꯊꯣꯛꯏ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯌꯦꯟꯕꯥꯗꯨ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯗꯨꯅ ꯂꯩ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡ ꯂꯣꯏꯅ ꯈꯨꯂꯪ ꯆꯠꯅꯔꯦ ꯑꯉꯥꯡꯁꯤꯡꯁꯨ ꯂꯝꯄꯥꯛꯇ ꯅꯨꯡ ꯊꯨꯒꯥꯏꯕꯤ ꯁꯥꯟꯅꯩ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯄꯨꯟꯗꯨꯅ ꯁꯤꯡꯖꯨ ꯆꯥꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩ ꯔꯙꯥꯅ ꯃꯁꯤꯗꯤ ꯆꯞ ꯆꯥꯔꯦ ꯑꯩꯒꯤ ꯊꯕꯛ ꯍꯧꯕ ꯌꯥꯔꯦ ꯑꯩꯅ ꯁꯦꯜ ꯄꯤꯔꯒ ꯆꯥꯔꯁꯤ ꯍꯥꯏꯁꯨ ꯌꯥꯗꯦ ꯅꯪ ꯁꯥꯎꯕ ꯌꯥꯗꯦ ꯃꯥꯅ ꯆꯩꯗꯨ ꯄꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯌꯦꯟꯕꯥꯗꯨ ꯌꯩꯒꯦꯅ ꯇꯧꯕꯗ ꯄꯦꯝꯊꯣꯏꯒ ꯊꯣꯏꯕꯤꯒ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯕꯨ ꯎꯕꯗ ꯔꯙꯥꯅ ꯌꯦꯟꯁꯤꯡꯗꯨ ꯇꯥꯟꯊꯣꯛꯄ ꯁꯥꯔꯝꯃꯤ ꯄꯦꯝꯊꯣꯏ ꯐꯧꯁꯦ ꯁꯪꯂꯝꯃꯨ ꯑꯩ ꯑꯃꯨꯛ ꯀꯣꯏꯕ ꯆꯠꯀꯦ ꯑꯩ ꯍꯜꯂꯛꯂꯒ ꯐꯧꯁꯤꯡꯁꯦ ꯈꯣꯝꯖꯤꯜꯂꯒ ꯆꯐꯨꯗ ꯍꯥꯞꯁꯤ ꯏꯆꯦ ꯑꯩ ꯆꯔꯥ ꯋꯥꯅꯕ ꯆꯥꯛ ꯂꯧꯕ ꯂꯥꯛꯄꯅꯦ ꯊꯣꯏꯕꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯁꯤꯡꯖꯨ ꯃꯦꯠꯄꯅꯦ ꯆꯥꯛ ꯂꯩꯔꯤꯕꯣ ꯏꯆꯦ ꯂꯩꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯋꯥꯟꯗꯣꯏꯅꯤ ꯈꯔ ꯊꯝꯃꯝꯃꯨꯀꯣ ꯊꯣꯏꯕꯤꯅ ꯏꯆꯦ ꯐꯧ ꯁꯪꯉꯤꯔꯣ ꯍꯣꯏꯅꯦ ꯀꯣꯏꯕ ꯆꯠꯄꯁꯨ ꯐꯪꯗ꯭ꯔꯦ ꯍꯌꯦꯡ ꯆꯥꯅꯤꯡꯉꯥꯏꯒꯤꯅꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯌꯦ ꯏꯃꯥꯅ ꯑꯗꯨꯒꯤꯅꯤ ꯇꯨꯝꯅꯤꯡꯕꯅꯕꯨ ꯂꯣꯏꯔꯕꯅꯤ ꯌꯦꯟꯁꯤꯡꯅ ꯂꯣꯏꯊꯣꯛꯈꯤꯅꯤꯀꯣ ꯑꯩꯒꯤ ꯌꯦꯟꯕꯥꯗꯨꯁꯨ ꯐꯧ ꯆꯥꯕ ꯀꯟꯕꯅꯤ ꯂꯥꯛꯄ꯭ꯔꯥ ꯐꯧ ꯆꯥꯕ ꯏꯆꯦ ꯉꯁꯥꯏ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯥꯗꯝ ꯂꯥꯛꯑꯦ ꯇꯨ ꯀꯔꯤ ꯌꯦꯅꯣ ꯁꯤꯕꯣ ꯉꯥꯏꯍꯥꯛꯇꯁꯨ ꯇꯨꯝꯕꯒ ꯌꯥꯗꯦꯃꯤ ꯇꯥꯟꯊꯣꯛꯏ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯏ ꯀꯥꯔꯛꯑꯗꯤꯀꯣ ꯑꯃ ꯍꯦꯛꯇ ꯁꯦꯠꯂ ꯆꯥꯗꯣꯏꯅꯤ ꯔꯙꯥꯅ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦꯅ ꯎꯏꯒꯦꯅ ꯇꯧꯕꯗ ꯊꯣꯏꯕꯤ ꯈꯣꯏꯒꯤ ꯌꯦꯟ ꯂꯥꯕ ꯑꯃ ꯐꯧ ꯆꯥꯅꯕ ꯂꯥꯛꯂꯝꯃꯤ ꯔꯙꯥꯅ ꯇꯨꯝꯕ ꯁꯥꯔꯒ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯌꯦꯟ ꯂꯥꯕꯗꯨ ꯌꯩꯔꯦ ꯈꯨꯗꯛꯇ ꯌꯦꯟ ꯑꯗꯨ ꯁꯤꯔꯝꯃꯤ ꯑꯌꯥ ꯀꯌꯥꯗ ꯄꯥꯡꯒꯟ ꯀꯜꯂꯤꯕ ꯑꯩꯁꯦ ꯍꯦꯛꯇ ꯁꯦꯠ ꯊꯥꯔꯒ ꯌꯦꯟ ꯂꯥꯕ ꯇꯨꯕꯁꯦ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅꯦꯁꯦ ꯉꯁꯤꯗꯤ ꯄꯦꯟꯅ ꯁꯦꯠꯊꯔꯒꯦ ꯃꯥꯅ ꯂꯣꯠꯅ ꯌꯦꯟꯒꯤ ꯃꯇꯨꯁꯤꯡꯗꯨ ꯐꯣꯏꯔꯦ ꯀꯣꯝ ꯇꯧꯔꯒ ꯌꯦꯟꯒꯤ ꯃꯇꯨꯁꯤꯡꯗꯨ ꯂꯣꯏꯅ ꯐꯨꯝꯂꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯗꯨꯗ ꯃꯥꯅ ꯌꯦꯟ ꯂꯥꯕꯗꯨ ꯊꯣꯡꯗꯨꯅ ꯆꯥꯊꯣꯛꯈꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯅꯥꯎꯅꯨꯄꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯔꯥ ꯋꯥꯟꯒꯦꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯌꯦꯟ ꯊꯣꯡꯕ ꯃꯅꯝ ꯅꯝꯂꯝꯃꯤ ꯏꯆꯦ ꯌꯦꯟꯁꯥ ꯊꯣꯡꯕ ꯃꯅꯝ ꯅꯝꯃꯦ ꯀꯅꯥꯅ ꯄꯨꯔꯛꯏꯅꯣ ꯏꯃꯥꯅ ꯁꯣꯏꯗꯅ ꯄꯨꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯀꯩꯝꯇ ꯈꯪꯍꯟꯗꯅ ꯅꯇꯣꯝꯇ ꯆꯥꯕ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯍꯣꯔꯦꯟ ꯏꯃꯥ ꯍꯜꯂꯛꯑꯒ ꯇꯥꯛꯊꯣꯛꯀꯦ ꯅꯪ ꯀꯥꯏꯗꯒꯤ ꯌꯦꯟꯁꯥꯅꯣ ꯏꯆꯦ ꯊꯔꯣꯅ ꯆꯔꯥ ꯋꯥꯟꯁꯦꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯔꯛꯂꯒ ꯆꯥꯃꯤꯟꯅꯕꯅꯦ ꯆꯔꯥꯗꯣ ꯋꯥꯜꯂꯣ ꯐꯧꯁꯤꯡꯁꯦ ꯈꯣꯝꯅꯕ ꯇꯧꯁꯤ ꯑꯩꯗꯤ ꯌꯥꯎꯕꯤꯔꯣꯏ ꯆꯥꯕ ꯅꯇꯣꯝꯇ ꯆꯥꯕ ꯁꯨꯔꯝꯗꯥꯏꯗꯅ ꯑꯗꯨ ꯇꯧꯁꯦꯒ ꯑꯗꯥ ꯇꯧꯁꯦꯒ ꯍꯥꯏꯔꯛꯄ ꯅꯇꯣꯝꯇ ꯈꯣꯝꯖꯤꯜꯂꯣ ꯑꯩꯗꯤ ꯌꯥꯎꯖꯤꯔꯣꯏ ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯂꯩꯀꯥꯏꯒꯤ ꯂꯝꯍꯦꯟꯕꯤꯁꯤꯡꯒ ꯇꯤꯟꯅꯕꯗ ꯂꯝ ꯍꯦꯜꯂꯛꯏꯌꯦ ꯅꯪ ꯆꯩꯁꯤꯅ ꯁꯤꯠꯂꯥꯎ ꯊꯥꯔꯛꯑꯗꯤ ꯅꯪ ꯄꯦꯝꯊꯣꯏꯅ ꯂꯝ ꯍꯦꯜꯂꯕꯁꯨ ꯃꯆꯦ ꯔꯙꯥꯕꯨꯗꯤ ꯌꯥꯝ ꯀꯤꯔꯝꯃꯤ ꯃꯥꯅ ꯆꯔꯥ ꯋꯥꯟꯕ ꯂꯣꯏꯔꯒ ꯐꯧꯁꯤꯡꯗꯨ ꯈꯣꯝꯖꯤꯜꯂꯒ ꯆꯐꯨꯗ ꯍꯥꯞꯂꯦ ꯃꯃꯥꯁꯨ ꯈꯨꯂꯪ ꯆꯠꯄ ꯍꯜꯂꯛꯂꯦ ꯔꯙꯥꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯄꯦꯝꯊꯣꯏꯁꯨ ꯊꯛꯅꯕ ꯏꯁꯤꯡ ꯁꯧꯕ ꯆꯠꯄꯗꯨ ꯍꯜꯂꯛꯂꯦ ꯃꯥꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯦꯟꯁꯥꯒꯤ ꯃꯔꯝꯗ ꯍꯪꯂꯦ ꯏꯃꯥ ꯌꯦꯟꯁꯥ ꯄꯨꯔꯛꯄꯗꯨꯗꯤ ꯀꯗꯥꯏ ꯂꯩꯒꯦ ꯑꯩ ꯆꯔꯥ ꯋꯥꯟꯒꯦ ꯇꯧꯕꯗ ꯌꯦꯟꯁꯥ ꯊꯣꯡꯕ ꯃꯅꯝ ꯅꯝꯃꯦ ꯏꯆꯦ ꯈꯛꯇ ꯄꯤꯖꯕ ꯑꯩꯒꯤꯗꯤ ꯀꯗꯥꯏꯅꯣ ꯀꯩꯅꯣꯅꯦꯍꯦ ꯀꯗꯥꯏꯗꯒꯤ ꯌꯦꯟꯁꯥꯅꯣ ꯕꯦꯝꯃ ꯀꯩꯊꯦꯜꯗꯒꯤ ꯀꯔꯤꯁꯨ ꯏꯃꯥꯅ ꯄꯨꯔꯛꯇꯦꯅꯦ ꯅꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯛꯍꯧꯒꯤ ꯇꯟ ꯑꯅꯤꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯄꯨꯔꯛꯄ ꯀꯗꯥꯏꯗꯒꯤ ꯌꯦꯟꯁꯥꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯏꯆꯦ ꯊꯔꯣꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯒ ꯆꯔꯥ ꯋꯥꯟꯕꯅꯦ ꯍꯥꯏꯔꯒ ꯃꯁꯤ ꯅꯨꯄꯤꯁꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯤ ꯃꯁꯦ ꯃꯝꯒꯦ ꯇꯧꯕꯗ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯌꯦꯟꯂꯥꯕ ꯆꯦꯡ ꯄꯤꯖꯒꯦꯅ ꯀꯧꯔꯦ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯂꯩꯇꯦ ꯃꯥꯅ ꯊꯔꯣ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯥꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯏꯆꯦ ꯊꯔꯣ ꯌꯨꯝꯗ ꯑꯩꯒꯤ ꯌꯦꯟꯂꯥꯕꯒ ꯂꯥꯛꯄ ꯎꯕꯤꯕ꯭ꯔꯣ ꯆꯦꯡ ꯄꯤꯖꯒꯦꯅ ꯀꯧꯕꯗ ꯂꯥꯛꯇꯦ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯌꯨꯝꯁꯤꯗꯗꯤ ꯅꯪꯒꯤ ꯌꯦꯟꯂꯥꯕꯗꯣ ꯂꯥꯛꯇꯦꯅꯦ ꯄꯦꯝꯊꯣꯏ ꯈꯣꯏꯒꯤ ꯌꯨꯝꯗꯒ ꯆꯠꯂꯒ ꯆꯦ ꯔꯙꯥꯗ ꯍꯪꯉꯣ ꯊꯣꯏꯕꯤꯅ ꯄꯦꯝꯊꯣꯏ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯃꯥꯅ ꯔꯙꯥꯗ ꯃꯥꯒꯤ ꯌꯦꯟꯂꯥꯕꯗꯨ ꯍꯪꯂꯦ ꯔꯙꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯊꯣꯏꯕꯤꯅ ꯏꯆꯦ ꯔꯙꯥ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯌꯦꯟꯂꯥꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯆꯦꯡ ꯄꯤꯖꯒꯦꯅ ꯇꯧꯕꯗ ꯉꯁꯤꯗꯤ ꯀꯧꯔꯕꯁꯨ ꯂꯥꯛꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯅꯪꯒꯤ ꯌꯦꯟꯕꯥꯕꯨꯗꯤ ꯂꯥꯛꯄꯅꯦ ꯑꯩꯅ ꯆꯩ ꯄꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯄ ꯎꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯂꯩꯔꯤꯉꯩꯗ ꯂꯥꯛꯄꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯂꯥꯛꯄꯁꯨ ꯎꯗ꯭ꯔꯦ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯝꯅꯤꯗ ꯏꯕꯦꯝꯃ ꯐꯧ ꯁꯪꯗꯨꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯅꯥꯎꯒꯤ ꯌꯦꯟ ꯂꯥꯛꯄ ꯎꯗꯕ꯭ꯔꯕ ꯅꯪꯕꯣ ꯂꯥꯛꯄꯅꯤ ꯏꯃꯥ ꯂꯩꯀꯥꯏꯒꯤ ꯌꯦꯟ ꯑꯇꯩꯈꯩꯁꯨ ꯂꯥꯛꯄ ꯎꯏꯌꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯌꯦꯟꯕꯥꯗꯨꯗꯤ ꯇꯥꯟꯊꯣꯛꯄꯗꯨꯗ ꯑꯃꯨꯛ ꯂꯥꯛꯄ ꯎꯗ꯭ꯔꯦ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯑꯇꯩ ꯌꯨꯝꯗ ꯊꯤꯔꯨꯒꯦ ꯑꯩ ꯆꯠꯂꯦ ꯏꯆꯦ ꯊꯣꯏꯕꯤꯁꯤ ꯌꯦꯟ ꯌꯥꯝꯅ ꯂꯣꯏꯗꯨꯅ ꯁꯦꯜ ꯌꯥꯝꯅ パイꯕꯤ ꯂꯩꯁꯥꯕꯤꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯌꯦꯟ ꯂꯩꯕ ꯀꯥꯟꯗ ꯊꯣꯏꯕꯤꯒꯤ ꯌꯦꯟ ꯈꯛꯇꯅꯤ ꯃꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕꯁꯦ ꯃꯍꯥꯛ ꯌꯦꯟ ꯂꯣꯏꯕꯗ ꯃꯃꯤꯡ ꯆꯠꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯊꯣꯏꯕꯤꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯦ ꯑꯗꯨꯕꯨ ꯐꯪꯕ ꯂꯩꯇꯦ ꯃꯥꯅ ꯊꯤꯔꯤꯕ ꯌꯦꯟ ꯂꯥꯕꯗꯨ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯌꯦꯟꯅꯤ
ꯃꯤꯅ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯌꯥꯔꯝꯗꯦ ꯃꯥꯅ ꯅꯨꯡꯁꯤꯅ ꯂꯣꯏꯖꯕ ꯌꯦꯟꯅꯤ ꯃꯝꯁꯨ ꯃꯝꯂꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯂꯥꯛꯇ꯭ꯔꯗꯤ ꯃꯤ ꯑꯃꯅ ꯁꯣꯏꯗꯅ ꯍꯨꯔꯥꯟꯂꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯂꯝꯂꯛꯀꯤ ꯁꯥꯅ ꯆꯠꯊꯣꯛꯄ ꯁꯣꯏꯗ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯑꯄꯣꯛꯄ ꯆꯤꯡꯈꯨꯅ ꯏꯆꯥ ꯅꯪꯒꯤ ꯌꯦꯟꯕ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯕꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯥꯅ ꯂꯥꯛꯂꯒ ꯉꯁꯤꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕꯖꯥꯠꯅꯣ ꯅꯆꯦ ꯔꯥꯙꯥ ꯈꯣꯏꯒꯤ ꯌꯨꯝꯗꯗꯤ ꯍꯪꯕ꯭ꯔꯣ ꯍꯣꯏ ꯍꯪꯕꯅꯦ ꯃꯥꯅꯗꯤ ꯎꯏ ꯍꯥꯏꯌꯦ ꯑꯗꯨꯁꯨ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗ ꯑꯣꯏꯕ ꯃꯥꯜꯂꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯁꯤ ꯄꯥꯕꯨꯡ ꯍꯣꯏ ꯍꯣꯏ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯆꯥꯛ ꯊꯣꯡꯂꯣ ꯆꯠꯂꯣ ꯏꯄꯥ ꯆꯥꯛ ꯂꯥꯝꯃꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯌꯦꯟꯁꯤꯡꯕꯨ ꯀꯧꯗꯨꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯃꯤ ꯃꯥꯅ ꯌꯦꯟꯕꯥꯗꯨ ꯌꯥꯎꯕ꯭ꯔꯥꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯌꯥꯎꯔꯝꯗꯦ ꯄꯥꯕꯨꯡ ꯑꯩꯒꯤ ꯌꯦꯟꯕꯥꯗꯨ ꯂꯥꯛꯇꯦ ꯀꯗꯥꯏꯗ ꯃꯥꯡꯈ꯭ꯔꯕꯖꯥꯠꯅꯣ ꯑꯗꯨꯝ ꯀꯧꯅꯦ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯌꯦꯟꯕꯥ ꯀꯧꯕꯗꯨ ꯔꯥꯙꯥꯅ ꯇꯥꯔꯝꯃꯤ ꯃꯥꯅ ꯃꯇꯣꯝꯇ ꯈꯜꯂꯤ ꯅꯪꯒꯤ ꯌꯦꯟꯕꯥꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯊꯤ ꯑꯣꯟꯈ꯭ꯔꯕꯅꯦ ꯀꯧ ꯀꯧ ꯀꯟꯅ ꯀꯧ ꯃꯤꯅ ꯆꯥꯔꯁꯤ ꯍꯥꯏꯔꯤꯀꯥꯟꯗꯅ ꯌꯥꯗꯦ ꯄꯦꯝꯊꯣꯏꯁꯨ ꯍꯧꯒꯠꯂꯗꯨꯅ ꯃꯇꯥꯒꯤ ꯌꯦꯟꯕꯥ ꯃꯥꯡꯕꯗꯨ ꯊꯤꯕ ꯆꯠꯀꯦꯅ ꯊꯣꯛꯂꯛꯂꯦ ꯃꯥꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯆꯠꯂꯤ ꯑꯌꯨꯛꯁꯤꯗ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯊꯣꯏꯕꯤꯒꯤ ꯌꯦꯟꯕꯥꯗꯣ ꯊꯤꯕ ꯌꯥꯎꯒꯦ ꯍꯥꯏꯔꯤꯔꯣ ꯍꯣꯏ ꯏꯆꯦ ꯊꯣꯏꯕꯤꯒꯤ ꯌꯦꯟꯕꯥꯗꯣ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯑꯩꯁꯨ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯆꯠꯀꯦ ꯇꯧꯕꯅꯤ ꯏꯆꯦ ꯑꯁ ꯊꯤꯕꯗ ꯐꯪꯁꯨ ꯐꯪꯂꯣꯏꯗꯕ ꯌꯦꯟꯕꯥꯅꯤ ꯑꯩꯅ ꯅꯍꯥꯟꯈꯩ ꯆꯠꯊꯣꯛꯂꯁꯤ ꯍꯥꯏꯔꯒ ꯌꯥꯗꯦ ꯁꯦꯜ ꯄꯤꯔꯒꯦ ꯆꯥꯕꯁꯨ ꯌꯥꯎꯔꯣ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯗꯦ ꯍꯧꯖꯤꯛꯇꯤ ꯆꯥꯁꯨ ꯆꯥꯗꯅ ꯁꯦꯜꯁꯨ ꯐꯪꯗ꯭ꯔꯦꯗꯣ ꯏꯆꯦꯁꯨ ꯃꯤꯅ ꯅꯨꯡꯁꯤꯅ ꯂꯣꯏꯗꯨꯅ ꯊꯝꯃꯒ ꯆꯠꯊꯣꯛꯂꯁꯤ ꯍꯥꯏꯕꯗꯤ ꯂꯣꯏꯔꯦꯍꯦ ꯌꯦꯟꯁꯤꯡꯗꯨꯗꯁꯨꯅꯦ ꯊꯋꯥꯏ ꯄꯥꯜꯂꯤꯕꯅꯦ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯊꯋꯥꯏ ꯄꯥꯟꯕꯅꯤ ꯀꯥꯏꯅ ꯆꯠꯂꯣ ꯌꯦꯟꯕꯨ ꯅꯨꯡꯁꯤꯕꯤ ꯁꯥ ꯅꯨꯡꯁꯤꯕꯤ ꯍꯩꯕꯤ ꯁꯥ ꯆꯠꯂꯣ ꯆꯣ ꯆꯣ ꯊꯤꯔꯨꯔꯣ ꯆꯣ ꯄꯦꯝꯊꯣꯏꯁꯨ ꯊꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯌꯦꯟꯕꯥꯗꯨ ꯊꯤꯕ ꯍꯧꯔꯦ ꯃꯈꯣꯏꯅ ꯌꯦꯟꯕꯥꯗꯨ ꯀꯧꯗꯨꯅ ꯂꯩꯀꯥꯏꯗ ꯀꯣꯏꯔꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯊꯔꯣ ꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ ꯊꯔꯣꯅ ꯅꯈꯣꯏꯗꯤ ꯀꯅꯥꯒꯤ ꯌꯦꯟ ꯊꯤꯔꯤꯅꯣ ꯑꯌꯨꯛꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯌꯦꯟ ꯊꯤꯔꯤꯅꯤꯅꯦ ꯊꯣꯏꯕꯤꯅ ꯏꯆꯦ ꯊꯔꯣ ꯑꯩꯒꯤ ꯌꯦꯟꯕꯥꯗꯣ ꯉꯔꯥꯡ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯊꯤꯕ ꯂꯥꯛꯄꯅꯤꯗ ꯏꯆꯦꯗꯤ ꯎꯕꯤꯕ꯭ꯔꯣ ꯑꯩꯒꯤ ꯌꯦꯟꯕꯥꯗꯨꯕꯣ ꯁ꯭ꯋꯥꯏꯗꯗꯤ ꯅꯪꯒꯤ ꯌꯦꯟꯕꯥ ꯂꯥꯛꯇꯦꯅꯦ ꯅꯪꯒꯤ ꯌꯦꯟꯕꯥꯗꯧꯅ ꯌꯦꯟꯕꯥ ꯂꯣꯏꯕꯁꯨ ꯂꯩꯇꯦ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯝꯒꯅꯤꯗ ꯅꯠꯇ꯭ꯔꯒ ꯁꯥꯅꯒ ꯆꯥꯊꯣꯛꯄ ꯑꯣꯏꯔꯖꯥꯠꯂꯣ ꯀꯔꯥꯏꯗꯒꯤ ꯁꯥꯅꯣ ꯏꯆꯦ ꯑꯩꯒꯤ ꯌꯦꯟꯕꯥꯗꯨꯕꯨ ꯀꯔꯥꯏꯗꯒꯤ ꯁꯥꯅ ꯆꯥꯗꯣꯏꯅꯣ ꯑꯩꯒꯤ ꯌꯦꯟꯕꯥꯗꯣ 200-300 ꯂꯣꯏꯗꯨꯅ ꯊꯝꯂꯕꯅꯦ ꯑꯗꯨꯒ ꯂꯩꯀꯥꯏꯁꯤꯗ ꯀꯔꯤ ꯁꯥ ꯂꯩꯗꯣꯏꯅꯣ ꯉꯁꯤ ꯐꯥꯎꯕꯗ ꯁꯥꯅ ꯌꯦꯟ ꯆꯥꯕꯁꯨ ꯇꯥꯗꯦ ꯄꯦꯝꯊꯣꯏꯅ ꯊꯣꯏꯕꯤꯗ ꯂꯣꯠꯅ ꯇꯞꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯃꯔꯣꯟ ꯑꯃ ꯍꯥꯏꯔꯝꯃꯤ ꯊꯣꯏꯕꯤ ꯊꯔꯣꯁꯦ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯆꯔꯥ ꯋꯥꯟꯕ ꯂꯥꯛꯄꯅꯤ ꯃꯥꯅ ꯌꯦꯟ ꯊꯣꯡꯕꯁꯨ ꯄꯨꯔꯛꯄꯅꯤ ꯍꯥꯏ ꯑꯩꯒꯤ ꯏꯆꯦ ꯔꯥꯙꯥꯅ ꯃꯥꯅ ꯁꯣꯏꯗꯅ ꯍꯥꯠꯇꯨꯅ ꯆꯠꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯁꯦꯡꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯗꯤꯌꯦ ꯅꯪꯒꯤꯁꯦ ꯎꯁꯨ ꯎꯗꯅ ꯃꯥꯅ ꯍꯦꯛꯇ ꯍꯥꯏꯒꯗꯕꯁꯦ ꯃꯥꯁꯨ ꯌꯦꯟ ꯐꯅ ꯂꯣꯏꯔꯤꯕꯅꯦ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯊꯤꯟꯗ ꯆꯔꯥ ꯋꯥꯟꯁꯦꯅ ꯍꯥꯏꯔꯒ ꯇꯞꯅ ꯍꯪꯁꯤ ꯍꯣꯏ ꯑꯗꯨꯁꯨ ꯌꯥꯏ ꯃꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯃꯥꯕꯨ ꯆꯤꯡꯅꯩꯀꯣ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟ ꯂꯣꯟꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ ꯑꯩꯁꯦ ꯅꯪꯒꯤ ꯌꯦꯟꯕꯥꯗꯣ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯔꯤꯔꯣ ꯅꯠꯇꯤꯌꯦ ꯏꯆꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗ ꯁꯤꯡꯖꯨ ꯃꯦꯠꯂꯒ ꯆꯔꯥ ꯋꯥꯟꯁꯦꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯏꯆꯦꯁꯨ ꯀꯧꯁꯦꯅ ꯍꯥꯏꯕꯅꯤꯗ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯗꯤ ꯊꯕꯛꯀ ꯁꯪꯗꯦꯍꯦ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯦꯅ ꯇꯧꯔꯤꯕꯅꯦ ꯄꯦꯝꯊꯣꯏꯅ ꯑꯁ ꯏꯆꯦ ꯊꯔꯣ ꯅꯣꯡꯃ ꯈꯛꯇꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯅꯦ ꯑꯩꯈꯣꯏ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯉꯁꯤ ꯈꯛꯇꯤ ꯄꯨꯟꯁꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯍꯧꯕ ꯂꯥꯛꯄꯅꯤꯗ ꯑꯁꯦꯡꯕ ꯑꯩ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯌꯦ ꯉꯔꯥꯡꯁꯨ ꯌꯨꯝꯗ ꯊꯦꯡꯅ ꯍꯜꯂꯛꯄꯅꯦ ꯀꯣꯏꯕꯒ ꯃꯇꯝ ꯁꯪꯗ꯭ꯔꯕꯅꯦ ꯄꯨꯟꯁꯦ ꯍꯥꯏꯔꯗꯤ ꯑꯩ ꯊꯕꯛ ꯂꯣꯏꯕꯒ ꯄꯨꯟꯁꯤ ꯄꯦꯝꯊꯣꯏꯅ ꯏꯁ ꯃꯇꯝ ꯁꯪꯗꯦꯒ ꯍꯥꯏꯅꯦ ꯆꯦ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯔꯥ ꯋꯥꯟꯕ ꯂꯥꯛꯄꯗꯨꯗꯤ ꯀꯔꯤ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯔꯥ ꯋꯥꯟꯕ ꯂꯥꯛꯄ ꯅꯈꯣꯏꯁꯦ ꯑꯌꯨꯛꯁꯤꯗ ꯏꯁꯧ ꯂꯥꯡꯕ ꯂꯥꯛꯄ ꯑꯣꯏꯔꯦ ꯆꯠꯂꯣ ꯍꯨꯏ ꯑꯉꯥꯎꯕꯤꯒꯨꯝꯅꯅꯦ ꯊꯕꯛ ꯁꯨꯒꯦꯗꯤ ꯍꯥꯏꯗꯦ ꯂꯩꯀꯥꯏꯗ ꯀꯣꯏꯔꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔ ꯂꯩꯅꯦ ꯅꯆꯦ ꯌꯨꯝꯒꯤ ꯁꯟꯇ꯭ꯔꯤꯗꯨꯒ ꯇꯤꯟꯅꯕ ꯎꯕ꯭ꯔꯥ ꯏꯕꯣ ꯏꯆꯦ ꯉꯔꯥꯡ ꯌꯨꯝꯗ ꯂꯥꯛꯇꯦ ꯍꯥꯏꯌꯨꯅꯦ ꯏꯆꯦ ꯔꯥꯙꯥꯒ ꯌꯦꯟ ꯁꯥ ꯆꯥꯔꯒ ꯆꯔꯥ ꯋꯥꯟꯕꯗꯨꯗꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ ꯏꯆꯦ ꯅꯆꯤꯜ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯅꯅꯦ ꯄꯉꯥꯡ ꯉꯥꯡꯅꯨꯅꯦꯍꯦ ꯅꯃꯤꯠꯃꯛꯅ ꯎꯁꯨ ꯎꯗꯅ ꯌꯦꯟꯁꯥ ꯀꯥꯏꯅ ꯅꯁꯝꯗ ꯂꯣꯏꯅ ꯐꯣꯏꯗꯠꯄꯤꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯑꯩꯁꯦ ꯅꯈꯣꯏꯒꯨꯝꯅ ꯊꯕꯛ ꯂꯩꯇꯕ ꯂꯩꯀꯥꯏꯗ ꯄꯪꯀꯣꯏ ꯀꯣꯏꯕ ꯃꯤꯒ ꯃꯥꯟꯕ꯭ꯔꯣ ꯅꯈꯣꯏꯅ ꯑꯩꯁꯦ ꯅꯝꯗꯅ ꯌꯦꯟꯕꯥ ꯍꯨꯔꯥꯟꯕꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯤꯔꯕ ꯌꯦꯟ ꯆꯥꯅꯤꯡꯂꯗꯤꯅꯦ ꯑꯩ ꯌꯦꯟ ꯑꯃ ꯂꯦꯝꯅ ꯄꯤꯖꯒꯦ ꯀꯣ ꯊꯣꯏꯕꯤꯅ ꯏꯆꯦ ꯅꯪꯒꯤꯗꯣ ꯑꯣꯟꯅꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯆꯔꯥ ꯋꯥꯟꯁꯤ ꯅꯣꯡꯃ ꯈꯛꯇꯤ ꯄꯨꯟꯁꯦ ꯍꯥꯏꯕꯅꯤꯗ ꯅꯪꯕꯨ ꯑꯩꯒꯤ ꯌꯦꯟꯕꯥ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯤꯌꯦ ꯐꯔꯦ ꯑꯩꯈꯣꯏ ꯆꯠꯂꯦ ꯄꯦꯝꯊꯣꯏ ꯆꯠꯁꯤꯂꯣ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯃꯗꯨꯗꯁꯨ ꯐꯪꯂꯝꯗꯦ ꯄꯦꯝꯊꯣꯏ ꯑꯩꯒꯤ ꯌꯦꯟꯕꯥꯁꯦ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯃꯇꯝꯁꯨ ꯌꯧꯔꯦ
ꯆꯠꯂꯒ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯔꯨꯁꯦ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯑꯩꯗꯤ ꯊꯔꯣꯕ ꯆꯤꯡꯅꯩꯗ ꯃꯥꯁꯦ ꯑꯣꯏꯗꯕ ꯉꯥꯡꯒꯟꯕꯅꯦ ꯄꯤꯛꯂꯤꯉꯩꯗ ꯑꯁꯨꯝ ꯇꯤꯟꯅꯔꯛꯄꯗ ꯃꯥꯅ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯃꯤꯒꯤ ꯁꯥꯟꯅꯕ ꯃꯄꯣꯠ ꯀꯌꯥ ꯍꯨꯔꯥꯟꯈꯤꯕꯁꯤꯡꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯑꯁ ꯅꯪꯁꯤꯗꯤ ꯎꯁꯨ ꯎꯗꯅ ꯍꯦꯛꯇ ꯃꯤꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯕꯗꯣ ꯄꯥꯝꯗꯦ ꯑꯩꯁꯨ ꯃꯥꯕꯨ ꯈꯪꯂꯤꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠꯁꯨ ꯐꯅ ꯍꯨꯔꯥꯟꯕꯤꯕꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯊꯥꯖꯗꯦ ꯇꯣꯛꯂꯁꯤ ꯂꯝꯂꯛꯀꯤ ꯁꯥꯈꯩꯅ ꯁꯣꯏꯗꯅ ꯆꯥꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯑꯩꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯁꯣꯏꯗꯅ ꯍꯥꯠꯂꯒ ꯆꯥꯊꯣꯛꯄꯤꯕ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯩ ꯍꯨꯔꯥꯟꯕꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤꯗ ꯃꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯨꯔꯥꯟꯂꯒ ꯂꯩꯗꯣꯏꯅꯣ ꯑꯆꯨꯝꯕꯅꯤ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅꯁꯨ ꯍꯥꯏꯅꯕꯅꯤ ꯍꯨꯔꯥꯟꯕꯅ ꯅꯨꯃꯤꯠ 10ꯅꯤ ꯃꯄꯨꯒꯤꯅ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯌꯧꯔꯛꯂꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯃꯈꯣꯏ ꯑꯅꯤ ꯐꯝꯗꯨꯅ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯀꯌꯥꯒꯤ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯊꯣꯏꯕꯤꯅ ꯃꯇꯝꯅ ꯆꯠꯈꯤꯕꯁꯦ ꯈꯪꯍꯧꯗꯦ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯅ ꯂꯝꯄꯥꯛꯇ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯑꯋꯥꯕꯁꯨ ꯂꯩꯇꯦ ꯏꯅꯤꯡꯇꯝꯅ ꯆꯦꯟ ꯆꯣꯡꯅ ꯂꯥꯡ ꯈꯣꯠꯇꯨꯅ ꯁꯥꯟꯅꯕ ꯄꯨꯟꯁꯤꯗꯣ ꯌꯥꯝ ꯀꯜꯂꯛꯆꯩꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯦꯟꯕ ꯃꯥꯡꯈꯤꯕꯁꯤꯅ ꯊꯥꯖꯅꯗꯕ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯄꯣꯛꯄꯁꯦ ꯑꯁꯦꯡꯕꯅꯦ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯅꯤ ꯃꯥꯏꯗ ꯅꯞꯀ ꯇꯩꯔꯗꯅ ꯎꯐꯨꯜ ꯃꯔꯛꯇꯒ ꯁꯥꯟꯅꯕꯗꯣ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ ꯑꯃ ꯋꯥꯠꯂꯤꯌꯦ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯗ ꯃꯁꯛ ꯐꯖꯕ ꯄꯥꯈꯪꯗꯣ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯗꯅ ꯈꯠꯅꯕꯗꯣ ꯑꯁ ꯃꯇꯝꯗꯣ ꯈꯜꯂꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯍꯟꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ ꯆꯤꯡꯈꯨꯅ ꯅꯈꯣꯏꯕꯨ ꯌꯦꯟꯕꯥꯗꯣ ꯐꯪꯂꯕ꯭ꯔꯣ ꯐꯪꯗ꯭ꯔꯗꯤ ꯊꯤꯎꯔꯅꯨꯀꯣ ꯂꯝꯂꯛꯀꯤ ꯁꯥꯈꯩꯅꯒ ꯆꯥꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯄꯦꯝꯊꯣꯏꯅ ꯑꯌꯨꯛꯇꯒꯤ ꯊꯤꯔꯒ ꯐꯪꯗꯦ ꯃꯥꯃ ꯂꯝꯂꯛꯀꯤ ꯁꯥꯗꯤ ꯂꯩꯇꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯆꯥꯊꯣꯛꯄꯤꯕ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯩ ꯃꯥꯃ ꯏꯕꯦꯝꯃ ꯄꯦꯝꯊꯣꯏ ꯃꯗꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯆꯥꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯍꯩꯗꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯇꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯅꯔꯣꯏ ꯃꯥꯡꯈꯤꯕꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗ ꯋꯥ ꯂꯣꯏꯔꯦ ꯃꯤꯅ ꯆꯥꯊꯣꯛꯄ ꯑꯣꯏꯔꯕꯁꯨ ꯆꯥꯊꯣꯛꯈ꯭ꯔꯦ ꯋꯥ ꯂꯣꯏꯔꯦ ꯊꯣꯏꯕꯤꯅ ꯄꯥꯕꯨꯡ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯆꯥꯊꯣꯛꯂꯤꯕ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯑꯩꯅꯅꯦ ꯍꯥꯏꯗꯕꯁꯤꯅꯤ ꯊꯣꯏꯕꯤ ꯅꯪꯁꯤ ꯌꯥꯝ ꯄꯪꯈ꯭ꯔꯦꯗꯀꯣ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯏꯀꯥꯏꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯀꯅꯥꯅ ꯃꯤꯌꯥꯝꯃꯥꯡꯗ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯣꯏꯅꯣ ꯅꯈꯣꯏꯅ ꯑꯆꯨꯝꯕꯗꯨ ꯈꯪꯗꯅ ꯍꯦꯛꯇ ꯃꯥꯅꯅꯤ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯃꯥꯃ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯏꯆꯦ ꯊꯔꯣꯈꯩꯗ ꯑꯃꯨꯛ ꯆꯠꯁꯤꯔꯣ ꯃꯥ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯅꯨꯄꯤꯗꯣ ꯉꯥꯡꯅꯕ ꯋꯥꯏꯍꯦ ꯑꯩꯈꯣꯏ ꯆꯦ ꯔꯙꯥꯅ ꯅꯪꯒꯤ ꯌꯦꯟꯕ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯌꯦꯟꯁꯥ ꯄꯨꯔꯛꯂꯒ ꯆꯔꯥ ꯋꯥꯜꯂꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯪꯕꯗ ꯆꯦ ꯊꯔꯣꯅ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄꯅꯤ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨꯗ ꯌꯦꯟꯁꯥ ꯊꯣꯡꯕ꯭ꯔꯥ ꯊꯣꯡꯗꯕ꯭ꯔꯥ ꯍꯪꯅꯤꯡꯕꯅꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯊꯣꯡꯗꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯔꯙꯥꯅ ꯁꯣꯏꯗꯅ ꯍꯥꯠꯂꯒ ꯆꯥꯕ ꯁꯣꯏꯗ꯭ꯔꯦ ꯑꯩꯗꯤ ꯑꯗꯨ ꯍꯥꯏꯔꯒ ꯊꯤꯗꯣꯛꯅꯤꯡꯗ꯭ꯔꯦꯗ ꯑꯗꯨꯒ ꯏꯆꯦ ꯔꯙꯥꯅ ꯃꯗꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦꯗ ꯑꯗꯨꯝ ꯊꯝꯂꯁꯦ ꯃꯇꯝꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯉꯁꯤꯅ ꯅꯪꯕꯨ ꯊꯤꯔꯅꯤ ꯑꯩꯁꯨꯅꯦ ꯌꯨꯝꯒꯤ ꯊꯕꯛ ꯑꯝꯇ ꯂꯣꯏꯊꯣꯛꯈꯤꯒꯦ ꯍꯌꯦꯡꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯀꯣꯏꯕ ꯂꯥꯛꯀꯦ ꯌꯥꯏꯌꯦ ꯀꯣꯏꯔꯛꯑꯣ ꯀꯔꯤ ꯆꯥꯕ ꯌꯥꯕ ꯊꯝꯂꯝꯃꯨꯒꯦ ꯌꯨꯝꯗ ꯁꯤꯡꯖꯨ ꯄꯥꯟꯗꯤ ꯂꯩꯕꯅꯦ ꯅꯈꯣꯏꯗ ꯐꯪꯕꯁꯤꯡꯗꯣ ꯍꯦꯛꯇ ꯆꯥꯔꯒ ꯂꯣꯏꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕꯤꯅ ꯄꯦꯝꯊꯣꯏꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯄꯦꯝꯊꯣꯏꯈꯣꯏꯒꯤ ꯌꯨꯝꯗ ꯍꯩꯈꯥ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ ꯊꯣꯏꯕꯤꯒ ꯄꯦꯝꯊꯣꯏꯒꯅ ꯍꯩꯈꯥꯗꯨ ꯁꯨꯔꯒ ꯆꯥꯒꯦꯅ ꯍꯦꯛꯄ ꯆꯠꯂꯤ ꯅꯨꯃꯤꯠꯇꯨꯗ ꯔꯙꯥꯗꯤ ꯂꯩꯔꯝꯗꯦ ꯄꯦꯝꯊꯣꯏꯈꯣꯏꯅ ꯂꯣꯏꯕ ꯍꯨꯏ ꯃꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯍꯨꯏꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯝꯃꯤ ꯃꯈꯣꯏꯅ ꯍꯩꯈꯥꯗꯨ ꯍꯦꯛꯂꯦ ꯃꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯤꯕ ꯍꯨꯏꯗꯨꯅ ꯀꯣ ꯃꯆꯥ ꯑꯃ ꯍꯨꯠꯂꯝꯃꯤ ꯃꯗꯨꯗ ꯌꯦꯡꯉꯤ ꯃꯇꯨꯁꯤꯡꯗꯨ ꯏꯆꯥꯏ ꯆꯈꯥꯏꯔꯛꯂꯦ ꯍꯨꯏꯅ ꯈꯣꯠꯂꯤꯕꯗꯨ ꯊꯣꯏꯕꯤꯅ ꯌꯦꯡꯂꯝꯃꯤ ꯃꯥꯅ ꯌꯦꯟꯒꯤ ꯃꯇꯨ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯌꯦꯟꯕꯥꯒꯤ ꯃꯇꯨꯒ ꯃꯥꯟꯅꯔꯝꯃꯤ ꯄꯦꯝꯊꯣꯏ ꯃꯁꯤꯗꯤ ꯑꯩꯒꯤ ꯌꯦꯟꯕꯥꯒꯤ ꯃꯇꯨ ꯅꯠꯇ꯭ꯔꯣ ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯃꯁꯤ ꯌꯦꯟꯒꯤ ꯃꯇꯨꯁꯦ ꯑꯩꯒꯤ ꯌꯦꯟꯕꯥꯗꯨꯒ ꯃꯥꯟꯅꯩꯌꯦ ꯄꯦꯝꯊꯣꯏꯅ ꯍꯩꯈꯥ ꯍꯦꯛꯄꯗꯨ ꯇꯣꯛꯂꯒ ꯊꯣꯏꯕꯤꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤ ꯃꯥꯁꯨ ꯌꯦꯟꯒꯤ ꯃꯇꯨꯗꯨ ꯎꯔꯦ ꯁꯤꯗꯤ ꯅꯪꯒꯤ ꯌꯦꯟꯕꯥꯒꯤ ꯃꯇꯨꯗꯨꯅꯦ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯆꯦ ꯊꯔꯣꯒ ꯔꯙꯥꯒꯅ ꯍꯥꯠꯂꯒ ꯆꯥꯊꯣꯛꯄꯤꯕ ꯑꯣꯏꯔꯝꯒꯅꯤꯅ ꯃꯈꯣꯏꯗꯤ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯃꯈꯣꯏ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯃꯣꯏ ꯈꯪꯍꯟꯗꯅ ꯊꯤꯁꯦ ꯑꯩꯒꯤ ꯌꯦꯟꯕꯥ ꯍꯨꯔꯥꯜꯂꯤꯕ ꯃꯤꯗꯣ ꯑꯩꯈꯣꯏ ꯏꯆꯦ ꯊꯔꯣꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯅꯨꯃꯤꯠꯇꯨꯗ ꯌꯦꯟꯁꯥ ꯊꯣꯡꯕ꯭ꯔꯥ ꯍꯪꯕ ꯇꯥꯔꯦ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯊꯣꯡꯗꯕ ꯊꯣꯛꯂꯕꯗꯤ ꯍꯨꯔꯥꯟꯕꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅೋ ꯈꯪꯕ꯭ꯔꯥ ꯏꯆꯦ ꯔꯙꯥ ꯁꯣꯏꯗ꯭ꯔꯦꯍꯦ ꯑꯗꯨꯗꯤ ꯃꯥꯅ ꯃꯁꯤ ꯇꯧꯔꯝꯒꯅꯤꯗꯤ ꯑꯩ ꯊꯥꯖꯗꯕꯅꯦ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯐꯕ ꯃꯤꯅꯦ ꯃꯥꯅ ꯄꯣꯠ ꯍꯨꯔꯥꯜꯂꯦ ꯃꯤꯒꯤ ꯃꯄꯣꯠ ꯃꯨꯜꯂꯦ ꯍꯥꯏꯕꯁꯨ ꯇꯥꯗꯦ ꯃꯇꯝꯁꯦ ꯌꯥꯝ ꯍꯣꯡꯈ꯭ꯔꯕꯅꯦ ꯍꯨꯔꯥꯟꯗꯕ ꯃꯤꯅ ꯍꯨꯔꯥꯟꯕ ꯍꯨꯔꯥꯟꯕ ꯃꯤꯅ ꯍꯨꯔꯥꯟꯗꯕ ꯏꯆꯦ ꯔꯙꯥꯗꯣ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯒꯤ ꯔꯙꯥꯗꯨ ꯅꯠꯇ꯭ꯔꯦ
ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯊꯣꯏꯕꯤꯒ ꯄꯦꯝꯊꯣꯏꯒ ꯊꯔꯣ ꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯏꯕ ꯆꯠꯂꯤ꯫ ꯃꯈꯣꯏ ꯂꯝꯕꯤꯗ ꯂꯩꯔꯤꯉꯩꯗ ꯀꯔꯝꯅ ꯊꯔꯣꯗ ꯍꯪꯁꯤꯒꯦꯅ ꯈꯜꯂꯤ ꯊꯣꯏꯕꯤꯅ꯫ ꯋꯥꯐꯝꯁꯦ ꯀꯃꯥꯏ ꯍꯧꯗꯣꯏꯅꯣ? ꯃꯥꯁꯦ ꯃꯤꯅ ꯍꯥꯏꯕꯁꯨ ꯍꯟꯅ ꯇꯥꯗꯦ, ꯉꯥꯡꯅꯕ ꯋꯥꯏꯅꯦ꯫ ꯍꯦꯔꯥ ꯅꯪꯁꯨ ꯃꯥꯕꯨ ꯀꯤꯕ꯭ꯔꯣ? ꯑꯩꯅ ꯍꯦꯛꯇ ꯍꯧꯒꯦꯅꯦ꯫ ꯄꯦꯝꯊꯣꯏ, ꯅꯪꯅ ꯍꯥꯟꯅ ꯍꯧꯕ ꯌꯥꯗꯦꯀꯣ? ꯃꯥꯅ ꯁꯥꯎꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯑꯃꯨꯛ ꯁꯥꯎꯔꯛꯂꯗꯤ ꯂꯣꯏꯔꯦ. ꯌꯦꯟꯕꯥꯒꯤꯗꯃꯛꯇ ꯏꯔꯥꯡ ꯊꯣꯛꯀꯅꯤꯍꯦ꯫ ꯑꯩꯅ ꯍꯧꯒꯦ, ꯅꯪꯗꯤ ꯇꯨꯃꯤꯟ ꯇꯥꯔꯒ ꯂꯩꯌꯣ꯫ ꯃꯈꯣꯏ ꯊꯔꯣꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯊꯔꯣꯅ ꯃꯈꯣꯏ ꯑꯃꯨꯛ ꯂꯥꯛꯄꯗꯨꯗ ꯃꯈꯣꯏꯕꯨ ꯌꯦꯡꯅꯤꯡꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯦ ꯅꯈꯣꯏꯅ ꯀꯣꯏꯔꯛꯏꯁꯤꯕꯣ? ꯅꯍꯥꯟꯒꯤ ꯌꯦꯟꯕꯥꯗꯨꯕꯨ ꯐꯪꯗ꯭ꯔꯤꯕꯣ? ꯁꯨꯃꯥꯡꯗ ꯐꯝꯃꯨꯂꯣ꯫ ꯍꯣꯏ, ꯐꯪꯗ꯭ꯔꯤꯌꯦ꯫ ꯆꯦ ꯊꯔꯣ, ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯐꯪꯗꯦ꯫ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯪꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯀꯔꯤ ꯋꯥꯅꯣ? ꯅꯪꯒꯤ ꯌꯦꯟꯕꯥ ꯃꯥꯡꯕꯒꯤꯔꯣ? ꯑꯩꯗꯤ ꯎꯗꯦ ꯈꯪꯗꯦ ꯍꯥꯏꯔꯤꯕꯗꯨꯗꯤ꯫ ꯄꯦꯝꯊꯣꯏꯅ, ꯏꯆꯦ ꯊꯔꯣ, ꯊꯣꯏꯕꯤꯒꯤ ꯌꯦꯟꯕꯥ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯅꯨꯡꯊꯤꯜꯗ ꯌꯦꯟꯁꯥ ꯄꯨꯔꯛꯇꯨꯅ ꯏꯆꯦ ꯔꯥꯙꯥꯒ ꯆꯔꯥ ꯋꯥꯟꯃꯤꯟꯅꯩ ꯍꯥꯏꯕꯁꯤ ꯏꯆꯦ ꯔꯥꯙꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ꯫ ꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯄꯦꯝꯊꯣꯏ, ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯩꯗꯤ ꯅꯆꯦꯒꯁꯨ ꯄꯥꯛ ꯇꯤꯟꯅꯗꯦ, ꯃꯥꯒ ꯄꯨꯟꯕꯁꯨ ꯂꯩꯇꯦ꯫ ꯃꯥꯅ ꯅꯪꯕꯨ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯅꯤ꯫ ꯏꯆꯦ, ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯌꯦꯟꯁꯥ ꯊꯣꯡꯕ ꯃꯅꯝꯁꯨ ꯅꯝꯃꯦ꯫ ꯃꯗꯨꯗ ꯑꯩꯅ ꯏꯆꯦ ꯔꯥꯙꯥꯗ ꯍꯪꯕ ꯃꯇꯝꯗ ꯅꯆꯦ ꯊꯔꯣꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯤꯅꯦ꯫ ꯄꯦꯝꯊꯣꯏ, ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯏꯕ ꯂꯥꯛꯇꯦ, ꯑꯗꯨꯒ ꯅꯆꯦꯒ ꯄꯨꯟꯁꯨ ꯄꯨꯟꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯄꯨꯜꯂꯦ꯫ ꯃꯥꯅ ꯑꯩꯒꯤ ꯌꯨꯝꯗ ꯇꯣꯏꯅ ꯀꯣꯏꯕ ꯂꯥꯛꯄꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤꯅ ꯀꯣꯏꯕꯁꯨ ꯀꯩꯝꯇ ꯂꯥꯛꯇ꯭ꯔꯦ꯫ ꯊꯣꯏꯕꯤꯅ, ꯆꯦ ꯊꯔꯣ, ꯑꯩꯒꯤ ꯌꯦꯟꯕꯥꯗꯨꯒꯤ ꯃꯇꯨꯗꯣ ꯄꯦꯝꯊꯣꯏ ꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯩꯈꯥ ꯄꯥꯝꯕꯤ ꯃꯅꯥꯛꯇ ꯀꯣꯝ ꯑꯃꯗꯒꯤ ꯐꯪꯉꯦ꯫ ꯑꯩꯒꯤ ꯌꯦꯟꯕꯥꯗꯣ ꯃꯥꯡꯗ꯭ꯔꯤꯉꯩꯗ ꯏꯆꯦ ꯔꯥꯙꯥꯅ ꯇꯣꯏꯅ ꯆꯥꯔꯁꯤ ꯂꯩꯔꯒꯦ ꯍꯥꯏꯅ ꯑꯩꯕꯨ ꯊꯦꯝꯕꯅꯦ꯫ ꯑꯣ, ꯅꯪꯒꯤ ꯌꯦꯟꯕꯥꯗꯣ ꯐꯪꯉꯔꯣꯏ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯤ ꯌꯣꯟꯈ꯭ꯔꯕꯅꯦ꯫ ꯔꯥꯙꯥꯗꯅꯦ ꯆꯠꯂꯒ ꯌꯦꯟꯕꯥꯗꯨꯒꯤ ꯃꯃꯜꯗꯣ ꯄꯤꯌꯣꯅ ꯍꯥꯏꯔꯨꯔ ꯆꯠꯂꯣ꯫ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯌꯦꯡꯉꯨ꯫ ꯑꯗꯨꯗꯤ ꯇꯜꯂꯦꯍꯦ ꯏꯆꯦ, ꯍꯥꯏꯒꯗꯕꯗꯣ꯫ ꯑꯩꯗꯤ ꯃꯥꯕꯨ ꯀꯤ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯅ ꯐꯨꯕꯤꯕꯗꯣ ꯀꯥꯎꯗ꯭ꯔꯤꯌꯦ꯫ ꯏꯍꯦ, ꯑꯆꯨꯝꯕ ꯍꯥꯏꯕꯗꯤꯅꯦ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯀꯤꯔꯨꯅꯣ꯫ ꯅꯪꯅ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯇꯧꯒꯦ꯫ ꯍꯌꯦꯡꯅꯦ ꯑꯩꯈꯣই ꯄꯨꯟꯁꯤ ꯄꯦꯝꯊꯣꯏꯒꯤ ꯌꯨꯝꯗ꯫ ꯄꯦꯝꯊꯣꯏꯁꯨꯅꯦ ꯅꯆꯦꯅꯤ ꯍꯥꯏꯅ ꯀꯟꯕ ꯌꯥꯗꯦꯀꯣ꯫ ꯍꯦꯔꯥ ꯏꯆꯦ, ꯐꯠꯇꯕ ꯇꯧꯕ ꯍꯨꯔꯥꯟꯕ ꯃꯤꯗꯤꯅꯦ ꯏꯆꯦ ꯑꯣꯏꯒꯦꯔꯥ ꯀꯅꯥ ꯑꯣꯏꯒꯦꯔꯥ ꯀꯟꯕ ꯉꯝꯃꯣꯏ꯫ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯔꯥꯛ ꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯐꯝꯅꯦ꯫ ꯐꯔꯦ, ꯑꯗꯨꯃꯥꯏ ꯑꯣꯏꯗꯧꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯆꯦꯕꯨ ꯍꯨꯔꯥꯟꯂꯦꯅ ꯃꯥꯕꯨ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯒꯦꯅ ꯇꯧꯕꯁꯨ ꯐꯠꯇꯦ꯫ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯃꯥꯕꯨ ꯆꯨꯝꯊꯣꯛꯄꯤꯗꯨꯅ ꯃꯥꯕꯨ ꯀꯟꯁꯤ꯫ ꯊꯣꯏꯕꯤꯅ, ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯌꯦ ꯆꯦ꯫ ꯉꯁꯤꯗꯤ ꯆꯦꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯌꯦꯡꯗꯤ ꯁꯤꯡꯖꯨꯁꯨ ꯐꯖꯅ ꯃꯦꯠꯇꯨꯅ ꯆꯥꯁꯤ ꯏꯆꯦ꯫ ꯍꯣꯏ, ꯑꯗꯣ ꯄꯦꯝꯊꯣꯏ, ꯅꯆꯦꯁꯨ ꯌꯥꯎꯅꯕ ꯍꯥꯏꯌꯨꯀꯣ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅꯤ, ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯆꯤꯟꯊꯤꯕ ꯇꯧꯔꯕꯗꯤ ꯊꯥꯖꯅꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯇꯨꯡꯗ ꯃꯥꯡ ꯇꯥꯛꯄ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯆꯨꯝꯊꯣꯛꯃꯤꯟꯅꯁꯤꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯒꯦ꯫ ꯁꯣꯏꯗꯅ ꯂꯥꯛꯑꯣꯀꯣ ꯏꯆꯦ, ꯑꯩꯈꯣꯏ ꯅꯪꯕꯨ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯊꯔꯣꯕꯨ ꯂꯥꯛꯄ ꯉꯥꯏꯈꯤ, ꯑꯗꯨꯕꯨ ꯂꯥꯛꯂꯝꯗꯦ꯫ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯦ, ꯊꯔꯣꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯄꯦꯝꯊꯣꯏꯅ, ꯅꯪꯒꯤ ꯌꯦꯟꯕꯥ ꯍꯨꯔꯥꯟꯕꯁꯦ ꯑꯩꯒꯤ ꯏꯆꯦ ꯔꯥꯙꯥ ꯈꯛꯇ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯔꯣꯅ ꯂꯣꯠꯅ ꯔꯥꯙꯥꯗ ꯑꯩꯈꯣꯏꯅ ꯉꯥꯡꯈꯤꯕꯁꯤꯡꯗꯣ ꯇꯝꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯆꯦ ꯊꯔꯣꯁꯨ ꯊꯥꯖꯕ ꯌꯥꯗꯕ ꯃꯤꯅꯦ꯫ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯤ ꯌꯥꯝ ꯑꯁꯦꯡꯕ ꯃꯥꯟꯗ꯭ꯔꯣ? ꯉꯔꯥꯡ ꯃꯥꯅ ꯉꯥꯡꯈꯤꯕꯁꯤꯡꯗꯣ ꯈꯣꯏꯍꯤꯅ ꯊꯨꯝꯕꯒꯨꯝꯅ ꯊꯨꯝꯗ꯭ꯔ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯣ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯔꯥꯙꯥ ꯑꯇꯣꯞꯄ ꯈꯨꯟ ꯑꯃꯗ ꯌꯨꯝ ꯄꯥꯟꯈꯤ꯫ ꯃꯥꯒꯤ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯆꯨꯝꯊꯣꯛꯄ ꯂꯩꯇꯦ꯫ ꯂꯨꯍꯣꯡꯈꯤꯕ ꯊꯥ 2 ꯐꯥꯔꯛꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯌꯦꯟꯕꯥ ꯑꯃꯨꯛ ꯎꯔꯕꯗ ꯃꯄꯥꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯅꯕ ꯂꯦꯞꯈꯤ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯗꯤ ꯌꯨꯝꯒꯤ ꯃꯧꯅꯤꯅ ꯅꯅꯦꯝꯕꯣꯛꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯅꯤ꯫ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯆꯠꯅꯕ ꯇꯧꯔꯣ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯈꯤꯒꯦꯗ, ꯆꯠꯂꯁꯨ ꯇꯧꯅꯤꯡꯉꯥꯏ ꯊꯕꯛꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯆꯠꯅꯤꯡꯕ ꯅꯨꯃꯤꯠꯇ ꯆꯠꯀꯦ꯫ ꯅꯪꯅ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯔꯒ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣ? ꯃꯤꯅ ꯋꯥꯔꯛꯇꯕꯤ ꯍꯥꯏꯅꯅꯤꯀꯣ꯫ ꯍꯌꯦꯡ ꯆꯠꯅꯕ ꯇꯧ꯫ ꯄꯦꯝꯊꯣꯏꯁꯨ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯊꯕꯛ ꯂꯩꯕꯅ ꯊꯕꯛ ꯌꯥꯎꯕ ꯆꯠꯂꯤ꯫ ꯌꯨꯝꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯔꯥꯙꯥꯅ ꯆꯦꯡ ꯈꯔ ꯂꯧꯗꯨꯅ ꯌꯦꯟꯁꯤꯡ ꯀꯧꯗꯨꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯃꯥꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯌꯦꯟ ꯑꯃ ꯆꯩꯗꯨꯅ ꯀꯜꯂꯝꯃꯤ꯫ ꯃꯥꯅ ꯃꯇꯨꯗꯨ ꯐꯣꯏꯗꯨꯅ ꯃꯇꯨꯝ ꯃꯇꯨꯝ ꯀꯛꯇꯨꯅ ꯃꯩ ꯍꯧꯗꯧꯔꯦ꯫ ꯌꯦꯟꯁꯥ ꯃꯇꯨꯝꯁꯤꯡꯗꯨ ꯃꯩꯗꯨꯗ ꯌꯥꯏꯔꯝꯃꯤ꯫ ꯌꯦꯟꯁꯥ ꯃꯇꯨꯝꯁꯤꯡꯗꯨ ꯀꯪꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯄꯨꯔꯛꯂꯒ ꯈꯥꯎꯗ ꯍꯥꯞꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯅ ꯃꯄꯥꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯃꯥꯅ ꯌꯦꯟꯁꯥ ꯃꯇꯨꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯍꯜꯂꯤ꯫ ꯏꯄꯥꯝꯗ ꯆꯠꯄꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ꯫
ꯑꯩꯅ ꯌꯦꯟꯁꯥ ꯆꯥꯕ ꯐꯪꯗ꯭ꯔꯕꯁꯨ ꯏꯄꯥꯝꯗꯕꯨ ꯍꯦꯛ ꯆꯠꯂꯕꯗꯤ ꯑꯗꯨꯝ ꯆꯥꯕ ꯐꯪꯉꯦ ꯁꯣꯝꯗꯅ ꯊꯣꯏꯕꯤꯒꯤ ꯌꯦꯟꯕꯥ ꯑꯃ ꯑꯃꯨꯛ ꯃꯥꯡꯕꯗ ꯁꯥꯎꯔꯦ ꯃꯥꯗꯤ ꯃꯥꯅ ꯄꯦꯝꯊꯣꯏ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯆꯦ ꯔꯙꯥ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯡꯕ ꯂꯥꯛꯂꯦ ꯄꯦꯝꯊꯣꯏ ꯅꯆꯦ ꯍꯨꯔꯥꯟꯕꯤꯗ ꯆꯠꯈ꯭ꯔꯕ ꯃꯥꯗꯣ ꯑꯩꯒꯤ ꯌꯦꯟꯕꯤ ꯍꯨꯔꯥꯟꯒꯦꯅ ꯑꯃꯨꯛ ꯂꯥꯛꯄ꯭ꯔꯕ ꯌꯨꯝꯁꯤꯗ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯑꯩꯒꯤ ꯌꯦꯟꯁꯤꯡ ꯃꯥꯡꯕ ꯂꯩꯇꯦ ꯃꯥꯅ ꯍꯦꯛ ꯂꯥꯛꯑꯒ ꯑꯩꯒꯤ ꯌꯦꯟ ꯃꯥꯡꯕꯁꯦ ꯀꯩꯅꯣꯕ ꯃꯥꯅ ꯈꯜꯂꯤꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯃꯥ ꯀꯔꯤꯅꯣ ꯅꯪꯒꯤ ꯌꯦꯟ ꯃꯥꯡꯕꯗ ꯏꯆꯦ ꯔꯙꯥꯅ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤꯕꯨ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯕꯁꯦ ꯈꯔꯗꯤ ꯐꯖꯕ ꯋꯥꯠꯄ꯭ꯔꯅ ꯈꯜꯂꯦ ꯏꯆꯦꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯈꯨꯟꯗꯨꯒꯤ ꯃꯤꯁꯤꯡꯅꯒ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯏꯀꯥꯏꯕꯅ ꯃꯥꯏ ꯊꯝꯐꯝꯒ ꯂꯩꯔꯝꯂꯔꯣꯏ ꯀꯔꯤ ꯍꯨꯔꯥꯟꯕꯗꯤ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯥꯒꯦꯔꯥ ꯇꯥꯔꯣꯏꯔꯥ ꯃꯥꯗꯤ ꯍꯨꯔꯥꯟꯕꯤꯅꯦ ꯏꯇꯥ ꯊꯣꯏꯕꯤ ꯏꯆꯦꯅ ꯅꯪꯒꯤ ꯌꯦꯟꯕꯥ ꯌꯦꯟꯕꯤꯁꯤꯡꯗꯣ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯃꯤꯠꯃꯛꯅ ꯎꯔꯕ꯭ꯔꯣ ꯑꯩꯁꯨ ꯈꯪꯗꯅ ꯃꯥꯕꯨ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯔꯨꯔꯦ ꯑꯗꯨꯕꯨ ꯈꯜꯂꯒ ꯃꯁꯤ ꯑꯣꯏꯊꯣꯛꯇꯦ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯌꯦꯟꯕꯥꯗꯨꯒꯤ ꯃꯇꯨꯁꯤꯡꯗꯣ ꯅꯪꯁꯨ ꯅꯃꯤꯠꯅ ꯎꯍꯧꯕ ꯅꯠꯇ꯭ꯔꯥ ꯅꯪꯁꯨ ꯅꯆꯦ ꯍꯨꯔꯥꯟꯕꯤꯗꯣ ꯀꯟꯒꯦ ꯍꯥꯏꯔꯤꯔꯣ ꯐꯔꯦ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯇꯥ ꯁꯥꯟꯅꯕ ꯇꯣꯛꯑꯁꯦ ꯑꯩ ꯆꯠꯂꯦ ꯊꯣꯏꯕꯤ ꯅꯪꯕꯨ ꯑꯝꯇ ꯇꯞꯊꯈꯨꯑꯣ ꯏꯆꯦ ꯔꯙꯥꯅ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯕꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯄ ꯌꯥꯏ ꯑꯩꯁꯨ ꯏꯃꯤꯠꯃꯛꯅ ꯎꯗꯕ ꯈꯪꯗꯕꯅꯤꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯌꯥꯔꯦ ꯅꯈꯣꯏ ꯑꯃꯇꯅꯦ ꯑꯩꯒꯤ ꯌꯦꯟꯁꯤꯡꯁꯦ ꯍꯨꯔꯥꯜꯂꯒ ꯆꯥꯕꯤꯔꯣꯀꯣ ꯅꯣꯏ ꯑꯩꯅ ꯌꯦꯟ ꯂꯣꯏꯔꯤꯕꯁꯦ ꯅꯈꯣꯏꯒꯤꯗꯃꯛꯇꯅꯦ ꯅꯈꯣꯏꯁꯦ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯅꯨꯃꯤꯠꯇꯨꯗ ꯄꯦꯝꯊꯣꯏꯒ ꯊꯣꯏꯕꯤꯒ ꯃꯇꯥ ꯁꯥꯟꯅꯕ ꯇꯣꯛꯈꯤ ꯃꯈꯣꯏ ꯎꯅꯔꯕꯁꯨ ꯀꯧꯅꯈꯤꯗ꯭ꯔꯤ ꯂꯝꯂꯥꯟꯕꯤ ꯑꯃꯒꯨꯝꯅ ꯑꯣꯏꯈꯤ ꯄꯦꯝꯊꯣꯏꯅ ꯈꯟꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯦꯝꯊꯣꯏꯅ ꯃꯆꯦꯒꯤ ꯂꯩꯐꯝꯗ ꯆꯠꯈꯤ ꯃꯇꯝ ꯈꯔ ꯃꯈꯣꯏꯗ ꯂꯩꯈꯤꯔꯝꯃꯤ ꯅꯣꯡꯃ ꯔꯙꯥꯅ ꯃꯅꯥꯎꯅꯨꯄꯤꯒꯤꯗꯃꯛ ꯌꯦꯟ ꯑꯃ ꯍꯥꯠꯂꯒ ꯊꯣꯡꯕꯤꯔꯝꯃꯤ ꯄꯦꯝꯊꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯌꯦꯟꯗꯨ ꯁꯦꯝꯕ ꯌꯥꯎꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯟꯗꯨ ꯍꯥꯎꯅ ꯆꯥꯈꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯦꯟꯒꯤ ꯃꯄꯨꯅ ꯌꯦꯟ ꯃꯥꯡꯂꯦꯅ ꯊꯤꯕ ꯍꯧꯔꯛꯄꯗ ꯄꯦꯝꯊꯣꯏꯅ ꯃꯆꯦ ꯔꯙꯥꯁꯤ ꯍꯨꯔꯥꯟꯕꯤꯅꯤ ꯆꯤꯡꯅꯕ ꯍꯧꯔꯦ ꯏꯆꯦ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕ ꯌꯦꯟꯗꯣ ꯅꯈꯣꯏꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒꯤ ꯌꯦꯟ ꯆꯥꯗꯣꯏꯅꯣ ꯅꯇꯩꯅꯅꯦ ꯌꯦꯟ ꯈꯔ ꯂꯣꯏꯔꯝꯕꯅꯦ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕꯁꯤꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯈꯥꯛꯂꯝꯕꯅꯤ ꯑꯣ ꯑꯩꯗꯤ ꯅꯨꯄꯥꯗꯨꯅ ꯊꯤꯔꯛꯄ ꯃꯈꯣꯏꯒꯤ ꯌꯦꯟꯗꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯣ ꯏꯆꯦ ꯃꯤꯒꯤ ꯌꯦꯟ ꯍꯨꯔꯥꯟꯗꯨꯅ ꯆꯥꯕꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯊꯣꯏꯕꯤꯒꯤ ꯌꯦꯟꯕꯥ ꯌꯦꯟꯕꯤ ꯃꯥꯡꯈꯤꯕꯁꯤꯡꯗꯣ ꯃꯥꯅꯗꯤ ꯅꯪꯅ ꯂꯣꯏꯅ ꯍꯨꯔꯥꯜꯂꯒ ꯆꯥꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯅꯦ ꯅꯍꯥꯟ ꯅꯪꯅ ꯂꯥꯛꯄꯗꯨꯗꯁꯨ ꯃꯥꯒꯤ ꯌꯦꯟꯕꯤ ꯑꯃ ꯃꯥꯡꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯅꯪꯕꯨ ꯊꯤꯔꯛꯈꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯠꯅꯗꯨꯅ ꯏꯇꯥ ꯁꯥꯟꯅꯕ ꯐꯥꯎꯕ ꯇꯣꯛꯅꯔꯦ ꯃꯥꯒ ꯏꯆꯦꯅ ꯑꯁꯦꯡꯕ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯗꯤ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕꯅ ꯐꯒꯅꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯏꯆꯦ ꯅꯆꯦꯅ ꯀꯔꯤꯒꯤꯗꯃꯛ ꯃꯤꯒꯤ ꯌꯦꯟꯁꯤꯡꯗꯨ ꯍꯨꯔꯥꯟꯗꯨꯅ ꯆꯥꯒꯗꯧꯔꯤꯕꯅꯣ ꯑꯩꯕꯨ ꯑꯉꯥꯎꯕꯤꯒꯨꯝꯅ ꯈꯜꯂꯕ꯭ꯔꯣ ꯊꯣꯏꯕꯤꯗꯣ ꯃꯃꯤꯠꯅꯁꯨ ꯎꯗꯅ ꯑꯩꯅ ꯃꯥꯒꯤ ꯌꯦꯟꯁꯤꯡꯗꯨ ꯍꯨꯔꯥꯜꯂꯒ ꯆꯥꯕꯅꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯩꯅꯣ ꯅꯨꯃꯤꯠꯇꯨ ꯑꯩ ꯂꯩꯔꯝꯃꯗꯤꯅꯦ ꯃꯁꯝꯒ ꯂꯣꯏꯅ ꯐꯣꯏꯕꯤꯗꯣꯏꯅꯤ ꯃꯥ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯄꯦꯝꯊꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥꯅꯗꯤ ꯃꯆꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯪꯂꯝꯃꯤ ꯄꯦꯝꯊꯣꯏꯕꯤ ꯅꯆꯦꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯪꯒꯤ ꯅꯇꯩꯗꯤ ꯀꯔꯤ ꯍꯣꯠꯅꯗꯨꯅ ꯂꯩꯍꯧꯔꯤ ꯏꯃꯥ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯗꯤ ꯇꯣꯛꯂꯨ ꯏꯆꯦꯁꯦ ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯥ ꯂꯥꯛꯄꯗ ꯌꯦꯟ ꯃꯥꯡꯂꯦꯅ ꯋꯥ ꯂꯥꯎꯅꯍꯧꯔꯦ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯌꯦꯟꯁꯨ ꯏꯆꯦꯅ ꯆꯥꯊꯣꯛꯄꯤꯕꯅꯦ ꯍꯥꯏꯕ ꯃꯤꯅ ꯉꯥꯡꯅꯔꯕꯅꯦ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ ꯏꯃꯥ ꯍꯦꯔꯥ ꯅꯪꯗꯤ ꯈꯨꯝꯕ ꯌꯥꯗꯕ꯭ꯔꯣ ꯅꯆꯦꯅ ꯆꯥꯊꯣꯛꯄꯤꯕꯅꯤ ꯍꯥꯏꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯂꯒ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯤꯋꯥꯁꯤꯡꯗꯣ ꯌꯥꯝꯅ ꯊꯥꯖꯔꯨꯅꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯔꯙꯥꯅ ꯌꯦꯟ ꯍꯨꯔꯥꯟꯕ ꯇꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯌꯦꯟꯁꯥ ꯆꯥꯗꯕ ꯀꯨꯏꯃꯟꯕꯗꯒꯤ ꯃꯥꯅ ꯂꯩꯀꯥꯏꯒꯤ ꯌꯦꯟ ꯑꯃ ꯍꯨꯔꯥꯟꯒꯦꯅ ꯊꯧꯔꯥꯡꯂꯝꯃꯤ ꯃꯥꯅ ꯐꯧ ꯈꯔ ꯅꯨꯡꯁꯥꯗ ꯐꯧꯔꯒ ꯊꯝꯂꯦ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯂꯩꯀꯥꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯟ ꯃꯥꯡꯈꯤꯕ ꯅꯨꯄꯥ ꯔꯥꯖꯨꯗꯨꯅ ꯇꯨꯃꯤꯟꯅ ꯂꯣꯠꯅ ꯌꯦꯡꯂꯝꯃꯤ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯀꯅꯥꯅꯣ ꯈꯪꯉꯅꯤ ꯌꯦꯟ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯧ ꯑꯣꯏꯒꯦꯔꯥ ꯀꯅꯥ ꯑꯣꯏꯒꯦꯔꯥ ꯃꯔꯨ ꯀꯣꯛꯄꯤꯗꯣꯏꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯀꯥꯏꯒꯤ ꯌꯦꯟꯁꯤꯡꯗꯨ ꯔꯙꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯍꯧꯔꯦ ꯔꯥꯖꯨꯅ ꯌꯦꯟꯁꯤꯡꯗꯨ ꯂꯥꯛꯂꯕꯗ ꯔꯥꯖꯨꯅ ꯃꯥꯒꯤ ꯌꯦꯟ ꯐꯥꯕ꯭ꯔꯥ ꯃꯤꯠ ꯅꯥꯁꯤꯡꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯂꯥꯎ 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 ꯀꯨ ꯂꯥ 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 ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯥꯅꯤꯡꯕ ꯄꯣꯛꯄꯁꯦ ꯀꯣꯛꯍꯜꯂꯒꯦ ꯔꯥꯖꯨꯅ ꯌꯦꯟ ꯂꯣꯏꯕ ꯑꯩꯅ ꯆꯥꯊꯣꯛꯄ ꯍꯥꯏꯕ ꯂꯣꯠꯅ ꯍꯨꯔꯥꯜꯂꯒ ꯆꯥꯕꯅ ꯀꯌꯥꯗꯤ ꯍꯦꯟꯅ ꯍꯥꯎꯈ꯭ꯔꯦ ꯃꯥꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯌꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯌꯩꯈꯤ ꯂꯩꯃꯥꯏꯗ ꯐꯠ ꯐꯠ ꯈꯣꯡꯂꯗꯨꯅ ꯇꯥꯔꯤꯕ ꯌꯦꯟꯗꯨ ꯂꯧꯈꯠꯀꯦꯅ ꯇꯧꯔꯨꯕꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯨ ꯊꯣꯛꯂꯛꯂꯤ ꯑꯆꯥ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯔꯦꯗꯅ ꯅꯍꯥꯟꯈꯩ ꯌꯦꯟ ꯃꯥꯡꯂꯤꯕꯁꯤ ꯅꯪꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯅꯪ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯇꯥꯔꯦꯗ ꯍꯣ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕꯤ ꯑꯃ ꯐꯥꯔꯦ ꯌꯦꯟ ꯍꯨꯔꯥꯟꯕꯤ ꯑꯃ ꯐꯥꯔꯦ
ꯔꯥꯖꯨꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯕꯨ ꯀꯧꯈꯤ꯫ ꯃꯥꯅ ꯂꯥꯎꯔꯤꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯔꯥꯙꯥꯒꯤ ꯌꯨꯝꯗ ꯂꯥꯛꯅꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡ, ꯔꯥꯙꯥꯁꯤꯔꯥ ꯌꯦꯟ ꯍꯨꯔꯥꯟꯕꯤ ꯍꯥꯏꯔꯤꯕꯁꯦ? ꯀꯅꯥꯒꯤ ꯌꯦꯟ ꯍꯨꯔꯥꯜꯂꯤꯕꯅꯣ? ꯔꯥꯖꯨꯅ ꯌꯦꯟꯗꯨ ꯃꯤꯌꯥꯝꯗ ꯎꯠꯂꯗꯨꯅ, ꯌꯦꯟ ꯑꯁꯤ ꯀꯅꯥꯒꯤꯅꯣ? ꯃꯥꯅ ꯃꯁꯤꯒꯤ ꯌꯦꯟꯁꯦ ꯆꯩꯅ ꯄꯥꯏꯗꯨꯅ ꯍꯥꯠꯂꯤꯕꯅꯤꯅꯦ꯫ ꯃꯥꯅ ꯀꯔꯤ ꯍꯥꯏ? ꯔꯥꯖꯨꯅ ꯑꯩꯒꯤꯗꯃꯛ ꯌꯦꯟ ꯂꯣꯏꯕ, ꯑꯩꯅ ꯆꯥꯕ ꯍꯥꯏꯔꯤꯕꯅꯤꯅꯦ ꯃꯥꯅ꯫ ꯅꯍꯥꯟ ꯌꯦꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯤꯁꯤꯅ ꯍꯨꯔꯥꯜꯂꯒ ꯆꯥꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡ ꯃꯔꯛꯇ ꯊꯣꯏꯅꯨ ꯀꯧꯕꯤ ꯑꯃꯅ ꯌꯦꯟꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯌꯦꯟꯅꯤ ꯈꯪꯂꯤ꯫ ꯃꯥꯅ ꯌꯦꯟꯗꯨ ꯔꯥꯖꯨꯗꯒꯤ ꯂꯧꯔꯗꯨꯅ ꯔꯥꯙꯥꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯕ ꯍꯧꯔꯦ꯫ ꯍꯦ ꯍꯨꯔꯥꯟꯕꯤ! ꯑꯩꯒꯤ ꯌꯦꯟꯁꯦ ꯅꯪꯒꯤꯗꯃꯛꯇ ꯂꯣꯏꯕꯤꯕ ꯑꯣꯏꯔꯦ꯫ ꯁꯅꯤꯡꯗꯕꯤ! ꯅꯪ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯅꯪ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯂꯣꯏꯅ ꯀꯣꯛꯊꯣꯛꯄꯤꯔꯒ ꯂꯩꯀꯥꯏ ꯃꯥꯡꯗ ꯄꯨꯊꯣꯛꯁꯤ ꯃꯌꯥꯝ꯫ ꯃꯤꯌꯥꯝꯗꯨꯅ ꯊꯣꯏꯅꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯈꯤ꯫ ꯅꯨꯄꯤ ꯑꯃꯅ ꯊꯧꯔꯕ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯨꯔꯛꯇꯨꯅ ꯔꯥꯙꯥꯒꯤ ꯃꯁꯝꯗꯨ ꯀꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯏꯃꯥꯁꯤꯡ, ꯃꯗꯨꯗ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯂꯥꯟꯖꯔꯦ꯫ ꯃꯊꯪꯗ ꯑꯃꯨꯛ ꯇꯧꯔꯔꯣꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯔꯥꯖꯨꯅ, ꯅꯪꯅ ꯂꯩꯀꯥꯏꯒꯤ ꯌꯦꯟ ꯃꯌꯥꯝ ꯍꯨꯔꯥꯟꯗꯨꯅ ꯆꯥꯕ ꯃꯇꯝꯗꯗꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯆꯨꯝꯃꯦ ꯍꯥꯏꯕ, ꯍꯧꯖꯤꯛꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯇꯣꯛꯏ꯫ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯨꯄꯤꯁꯤꯡꯅ ꯔꯥꯙꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯒ ꯔꯥꯙꯥꯒꯤ ꯃꯁꯝ ꯀꯛꯄꯤꯈꯤ꯫ ꯃꯈꯣꯏꯅ ꯃꯁꯝ ꯀꯛꯄ ꯂꯣꯏꯔꯒ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯂꯩꯀꯥꯏꯒꯤ ꯌꯦꯟ ꯍꯨꯔꯥꯟꯕꯤ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯥꯅ ꯌꯦꯟ ꯍꯨꯔꯥꯟꯕꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯈꯤ꯫ ꯀꯔꯤꯅꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯂꯩꯀꯥꯏꯒꯤ ꯌꯦꯟ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯝ ꯀꯛꯄꯤꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯀꯟꯅ ꯀꯟꯅ ꯂꯥꯎꯕꯤꯔꯤꯁꯤꯕꯣ? ꯃꯥꯅ ꯍꯨꯔꯥꯟꯕ꯭ꯔꯣ ꯌꯦꯟꯁꯤꯕꯣ? ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡꯅ ꯍꯨꯔꯥꯜꯂꯤꯕ꯭ꯔꯥ? ꯃꯗꯨꯁꯨ ꯀꯔꯤꯁꯨ ꯈꯪꯗꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯌꯦꯟ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯊꯣꯏꯅꯨꯅ ꯃꯥꯒꯤ ꯌꯦꯟꯗꯨ ꯔꯥꯙꯥꯒꯤ ꯅꯨꯄꯥꯗ ꯂꯪꯁꯤꯜꯂꯒ, ꯃꯁꯤꯒꯤ ꯌꯦꯟꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯠꯂꯤꯕ ꯑꯩꯒꯤ ꯌꯦꯟꯅꯦ꯫ ꯅꯪꯅ ꯅꯨꯄꯤ ꯃꯔꯝ ꯃꯣꯛꯄꯤꯗꯤ ꯊꯤꯅꯤꯡꯗꯅ ꯁꯨꯅꯤꯡꯗꯕꯤ ꯍꯨꯔꯥꯟꯕꯤꯁꯦ ꯊꯤꯔꯨꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯌꯦꯟꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯡꯅꯔꯦ꯫ ꯔꯥꯖꯨ, ꯃꯥꯅ ꯀꯔꯤ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯅꯨꯄꯥꯁꯤꯗꯅꯦ ꯑꯝꯇ ꯍꯥꯏꯌꯨ꯫ ꯏꯇꯥꯎ, ꯅꯪꯒꯤ ꯅꯨꯄꯤꯅ ꯊꯣꯏꯅꯨꯒꯤ ꯌꯦꯟꯁꯦ ꯆꯩꯅ ꯀꯟꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯇꯥꯈꯤ꯫ ꯔꯥꯖꯨꯅ ꯑꯩꯒꯤꯗꯃꯛ ꯌꯦꯟ ꯂꯣꯏꯕꯤꯕ, ꯑꯩꯅ ꯆꯥꯕ꯫ ꯏꯇꯥꯎ, ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯂꯩꯀꯥꯏꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯌꯥꯏ꯫ ꯔꯥꯙꯥꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ? ꯅꯪꯅ ꯆꯥꯅꯤꯡꯂꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯅꯪꯅ ꯃꯁꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯗꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯏꯃꯥꯁꯤꯡ, ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯉꯥꯛꯄꯤꯔꯣ꯫ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯑꯩ ꯍꯣꯠꯅꯖꯈꯤ꯫ ꯄꯨꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯅ ꯔꯥꯙꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯕꯤꯈꯤ꯫ ꯃꯈꯣꯏꯅ ꯔꯥꯙꯥꯕꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯤꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯨꯝꯗ ꯆꯠꯅꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯔꯥꯙꯥꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯤꯅꯥꯏꯒꯨꯝꯅ ꯈꯨꯔꯨꯝꯍꯟꯒꯅꯨ꯫ ꯑꯩ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯄꯥꯟꯒ ꯑꯃꯇ ꯊꯣꯛꯄ ꯉꯝꯃꯔꯣꯏ꯫ ꯑꯩꯅ ꯆꯥꯅꯤꯡꯕ ꯄꯣꯛꯄꯁꯤꯗ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩꯗꯒꯤ ꯑꯩꯅ ꯂꯣꯟꯅ ꯇꯧꯈꯤꯕꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯐꯪꯉꯤ꯫ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯑꯩ ꯉꯁꯤꯗꯤ ꯆꯣꯞꯄꯅ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯁꯤ꯫ ꯀꯗꯥꯏꯗ ꯆꯠꯇꯣꯏꯕ? ꯑꯩꯈꯣꯏꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯅꯪꯅ ꯅꯄꯥꯝꯗ ꯆꯠꯂꯁꯨ ꯅꯁꯝꯗꯨ ꯌꯦꯡꯉꯣ꯫ ꯅꯄꯥꯝꯗꯁꯨ ꯌꯦꯟ ꯍꯨꯔꯥꯜꯂꯒ ꯆꯥꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯁꯝꯗꯨ ꯎꯔꯗꯤ ꯂꯣꯏꯔꯦꯅꯦ꯫ ꯃꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯌꯨꯝꯁꯤꯗ ꯏꯀꯥꯏꯖꯔꯕꯁꯨ ꯈꯥꯡꯗꯨꯅ ꯂꯩꯔꯣ꯫ ꯔꯥꯙꯥꯅ ꯌꯦꯟ ꯍꯨꯔꯥꯟꯈꯤꯕꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯃꯄꯥꯝꯒꯤ ꯈꯨꯟꯗꯨꯗꯁꯨ ꯁꯟꯗꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕꯗꯨ ꯇꯥꯔꯛꯈꯤ꯫ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯆꯥ ꯄꯦꯝꯊꯣꯏꯕꯨ ꯀꯧꯈꯤ꯫ ꯄꯦꯝꯊꯣꯏ, ꯄꯦꯝꯊꯣꯏ! ꯉꯁꯤ ꯑꯩꯅ ꯈꯨꯂꯪ ꯆꯠꯄꯗ ꯃꯤꯌꯥꯝꯅ ꯅꯆꯦꯗꯣ ꯌꯦꯟ ꯍꯨꯔꯥꯟꯕꯤꯅꯤ, ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯐꯥꯔꯒ ꯃꯁꯝ ꯀꯣꯛꯄꯤ ꯍꯥꯏꯕ ꯇꯥꯏꯅꯦ꯫ ꯅꯪꯅ ꯍꯌꯦꯡꯗꯣ ꯆꯠꯂꯒꯅꯦ ꯑꯝꯇꯗꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨꯁꯨ ꯆꯠꯂꯣ꯫ ꯏꯃꯥꯗꯤ ꯇꯥꯕꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯏꯕꯦꯝꯃ꯫ ꯀꯔꯤꯅꯣ? ꯏꯆꯦꯗꯣ ꯌꯦꯟ ꯍꯨꯔꯥꯟꯕꯗ ꯃꯁꯝ ꯀꯣꯛꯄꯤꯕ? ꯑꯩꯗꯤ ꯅꯍꯥꯟꯗꯒꯤ ꯆꯤꯡꯅꯔꯕꯅꯦ꯫ ꯃꯥꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗꯁꯨ ꯊꯣꯏꯕꯤꯒꯤ ꯌꯦꯟ ꯍꯨꯔꯥꯟꯕꯗꯣ ꯃꯥ ꯑꯣꯏꯔꯝꯒꯅꯤꯅ ꯈꯟꯈ꯭ꯔꯕꯅꯦ꯫ ꯄꯦꯝꯊꯣꯏ, ꯅꯆꯦꯅ ꯊꯣꯏꯕꯤꯒꯤ ꯌꯦꯟ ꯍꯨꯔꯥꯟꯈꯤꯕ ꯅꯃꯤꯠꯅ ꯎꯕ꯭ꯔꯥ? ꯍꯧꯖꯤꯛ ꯅꯆꯦꯅ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯑꯃꯨꯛ ꯏꯀꯥꯏꯕ ꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯅꯆꯦꯅꯤ ꯀꯥꯎꯔꯕ꯭ꯔꯣ? ꯏꯃꯥ, ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕꯅꯦ, ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯕꯤꯕ ꯂꯩꯇꯦ꯫ ꯃꯍꯥꯛ ꯏꯆꯦꯃꯛ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯏꯃꯥ? ꯐꯠꯇꯕ ꯇꯧꯕꯗꯤ ꯑꯗꯨꯝ ꯗꯁꯥ ꯇꯥꯕꯅꯤ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯦꯝꯊꯣꯏꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯃꯥꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯌꯧꯔꯒ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯌꯨꯝꯗ ꯂꯣꯠꯅ ꯆꯪꯂꯛꯈꯤ ꯑꯩꯒꯤ ꯁꯝ ꯅꯪ ꯊꯨꯅ ꯑꯝꯇ ꯍꯧꯔꯛꯑꯣꯕ ꯑꯩꯒꯤ ꯏꯀꯥꯏꯕ ꯑꯁꯦ ꯑꯝꯇꯗꯤ ꯀꯣꯛꯍꯟꯕꯤꯌꯨꯕ ꯍꯦ ꯑꯩꯒꯤ ꯁꯝ ꯅꯨꯡꯁꯤꯕꯤ ꯄꯦꯝꯊꯣꯏꯅ ꯈꯔ ꯅꯣꯛꯂꯗꯨꯅ ꯃꯆꯦꯕꯨ ꯀꯧꯔꯛꯄꯗ ꯃꯆꯦꯅ ꯃꯀꯣꯛꯇꯨ ꯐꯤꯅ ꯐꯠ ꯈꯨꯝꯖꯤꯟꯈꯤ ꯏꯆꯦ ꯀꯔꯤ ꯂꯥꯏꯁꯣꯟ ꯇꯧꯔꯤꯕꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯇꯥꯏꯅꯦ 이때이디 그다이 ꯆꯠꯈꯤꯒꯦ ꯑꯁ ꯅꯁꯛ ꯅꯇꯧꯁꯨ ꯌꯥꯝ ꯐꯖꯊꯣꯛꯏ ꯅꯪꯕꯨ ꯀꯔꯤ ꯍꯤꯗꯥꯛ ꯆꯥꯔꯨꯕꯅꯣ ꯏꯆꯦ ꯅꯆꯦꯗꯤ ꯅꯆꯦꯅꯤꯅꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯐꯖꯔꯤꯗꯨꯗꯤ ꯅꯇꯩꯗꯤ ꯊꯕꯛ ꯆꯠꯄꯅꯤ ꯍꯣꯔꯦꯟ ꯍꯜꯂꯛꯀꯅꯤ ꯑꯣ ꯐꯔꯦ ꯑꯗꯣ ꯅꯪꯅ ꯆꯥꯔꯤꯕ ꯍꯤꯗꯥꯛꯇꯣ ꯑꯩꯁꯨ ꯆꯥꯔꯒ ꯏꯁꯛ ꯏꯇꯧꯁꯦ ꯐꯖꯍꯟꯅꯤꯡꯈ꯭ꯔꯦꯗ ꯅꯆꯦꯒꯤ ꯐꯖꯔꯤꯕ ꯁꯛꯇꯝꯁꯤꯗꯤ ꯃꯍꯧꯁꯥꯅꯤꯍꯦ ꯑꯩꯅ ꯍꯤꯗꯥꯛ ꯀꯔꯤꯁꯨ ꯁꯤꯖꯤꯟꯅꯗꯦ 이세디 ꯌꯦꯟꯁꯥꯡ ꯑꯗꯨꯝ ꯆꯥꯕꯅꯤꯅ ꯅꯁꯛꯁꯨ ꯐꯖꯕ ꯇꯥꯕꯅꯤ ꯌꯦꯟ ꯀꯌꯥ ꯂꯣꯏꯔꯤꯒꯦ 이세 이마ꯅ ꯌꯦꯟ ꯑꯃ ꯄꯨꯔꯛꯑꯣꯅ ꯍꯥꯏꯔꯤꯕꯅꯤ ꯔꯙꯥꯅ ꯄꯦꯝꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯣꯝꯇ ꯈꯜꯂꯤ ꯃꯍꯥꯛꯁꯨ ꯑꯩꯅ ꯇꯧꯈꯤꯕꯁꯤ ꯈꯪꯂꯕ ꯃꯥꯜꯂꯦ ꯑꯩꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯥꯜꯂꯦ ꯃꯥꯅ ꯈꯪꯂꯕꯗꯤ ꯊꯣꯏꯕꯤꯅꯁꯨ ꯈꯪꯂꯅꯤ ꯔꯙꯥ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯃꯥꯅ ꯄꯦꯝꯊꯣꯏꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯈꯜꯂꯝꯃꯤ ꯄꯦꯝꯊꯣꯏ ꯅꯆꯦꯅ ꯂꯩꯀꯥꯏꯒꯤ ꯌꯦꯟ ꯍꯨꯔꯥꯟꯕꯗ ꯅꯆꯦꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯁꯝꯁꯦ ꯀꯛꯄꯤꯈꯤꯕꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯏꯀꯥꯏꯕ ꯈꯥꯡꯗꯨꯅ ꯂꯦꯟꯈꯤ ꯅꯪꯅ ꯊꯣꯏꯕꯤꯕꯁꯨ ꯅꯆꯦꯕꯨ ꯀꯛꯄꯤꯅꯕ ꯍꯥꯏꯕꯤꯌꯨ ꯑꯩ ꯊꯣꯛꯄ ꯌꯥꯗꯕꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗ꯭ꯔꯤ ꯑꯩꯒꯤ ꯁꯝꯁꯦ ꯐꯖꯅ ꯍꯧꯕ ꯃꯇꯝꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯄꯦꯝꯊꯣꯏ ꯃꯆꯦꯕꯨ ꯊꯦꯝꯗꯨꯅ ꯏꯆꯦ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯍꯧꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯈꯜꯂꯅꯨ ꯑꯩꯁꯨ ꯅꯪꯒꯤ ꯑꯋꯥꯕꯗꯨ ꯈꯪꯉꯤ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯇꯣꯛꯂꯝꯂꯕꯗꯤ ꯊꯣꯛꯂꯣꯏꯗꯕꯅꯤ ꯐꯔꯦ ꯑꯩ ꯁꯣꯏꯗꯅ ꯊꯣꯏꯕꯤꯗ ꯏꯆꯦꯒꯤꯗꯃꯛ ꯍꯥꯏꯕꯤꯒꯦ ꯏꯃꯥꯅ ꯅꯪꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯩꯕꯨ ꯊꯥꯕꯤꯔꯛꯄꯅꯤ ꯍꯨꯔꯥꯟꯕ ꯇꯣꯛꯂꯣ ꯏꯆꯦ ꯏꯃꯥꯗꯣ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ ꯑꯩꯅ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯇꯝꯂꯨꯔꯕꯗꯤ ꯏꯃꯥꯗꯣ ꯈꯥꯡꯕ ꯉꯝꯂꯔꯣꯏ ꯏꯃꯥꯒ ꯑꯩꯒꯒꯤ ꯃꯥꯏꯁꯦ ꯌꯦꯡꯗꯨꯅ ꯍꯨꯔꯥꯟꯕꯁꯤ ꯇꯣꯛꯂꯣ ꯏꯆꯦ ꯑꯩ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯐꯥꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯍꯨꯔꯥꯟꯕꯁꯤ ꯇꯣꯛꯂꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯩꯒꯤ ꯏꯔꯥꯜ ꯀꯣꯛꯄꯤꯔꯕꯅꯤ ꯏꯃꯥꯗꯣ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯊꯃꯣꯏ ꯁꯣꯛꯂꯝꯒꯅꯤ ꯑꯩ ꯏꯁꯥꯃꯛ ꯂꯥꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯁꯝꯒꯤ ꯐꯤꯕꯝꯁꯤꯅ ꯑꯩꯕꯨ ꯃꯄꯥꯟꯗ ꯊꯣꯛꯄ ꯉꯝꯗꯕ ꯑꯣꯟꯊꯣꯛꯅ ꯇꯣꯟꯈ꯭ꯔꯦꯗꯀꯣ ꯑꯩꯁꯦ ꯏꯆꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯔꯥꯜꯗꯣ ꯀꯣꯛꯄꯤꯕ ꯉꯥꯛꯄꯤꯔꯕꯗꯤ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕꯅꯣ ꯏꯃꯥꯒꯤꯗꯃꯛ ꯈꯜꯂꯒ ꯅꯪ ꯁꯣꯏꯗꯅ ꯌꯨꯝꯗ ꯂꯥꯛꯅꯕ ꯇꯧ ꯏꯆꯦ ꯅꯪꯅꯗꯤ ꯂꯥꯏꯅ ꯈꯜꯂꯝꯅꯤ ꯑꯩ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛꯐꯥꯎ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯣꯛꯄ ꯂꯩꯇ꯭ꯔꯤ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦ ꯏꯆꯦ ꯃꯄꯥꯟꯗ ꯊꯣꯛꯇꯅ ꯑꯗꯨꯝ ꯍꯧꯈꯤꯕꯁꯤꯡꯗꯨ ꯈꯜꯂꯒ ꯂꯩꯔꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯊꯟꯗ ꯅꯤꯡꯉꯝꯂꯛꯇꯕ ꯃꯇꯝ ꯂꯥꯛꯇꯨꯅ ꯅꯊꯟꯗ ꯁꯤꯖꯔꯒꯦ ꯈꯜꯂꯛꯀꯅꯤꯀꯣ ꯏꯆꯦ ꯅꯪ ꯁꯣꯏꯗꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯕ ꯅꯊꯧꯅꯥ ꯂꯩꯌꯨ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ ꯏꯆꯦ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ 이세수 소이드나 락나보 하나고 이제 ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯆꯦ ꯄꯦꯝꯊꯣꯏꯅ ꯃꯌꯨꯝ ꯌꯧꯔꯒ ꯃꯃꯥꯗ ꯂꯣꯏꯅ ꯋꯥꯔꯤꯁꯤꯡꯗꯨ ꯇꯝꯈꯤ ꯃꯃꯥꯗꯨ ꯁꯥꯎꯈꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯅꯣꯡꯃ ꯃꯄꯥꯝꯗ ꯂꯥꯛꯀꯅꯤ ꯇꯥꯕꯗ ꯑꯁꯥꯎꯕꯗꯨ ꯐꯥꯊꯈꯤꯔꯝꯃꯤ ꯄꯦꯝꯊꯣꯏꯅ ꯊꯣꯏꯕꯤꯗꯁꯨ ꯃꯆꯦꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯈꯤ ꯑꯗꯨꯒ ꯃꯆꯦꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯈꯤ ꯊꯣꯏꯕꯤ ꯏꯆꯦ ꯔꯙꯥꯅ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯥꯅ ꯅꯪꯒꯤ ꯃꯥꯡꯈꯤꯕ ꯌꯦꯟꯗꯣ ꯆꯥꯅꯤꯡꯃꯟꯗꯅ ꯍꯥꯠꯂꯒ ꯆꯥꯕꯤꯈ꯭ꯔꯦ ꯃꯥꯕꯨ ꯑꯝꯇꯗꯤ ꯉꯥꯛꯄꯤꯌꯣ ꯊꯣꯏꯕꯤ ꯄꯦꯝꯊꯣꯏ ꯑꯩꯒꯤ ꯌꯦꯟꯗꯣ ꯏꯆꯦ ꯔꯙꯥꯅ ꯍꯨꯔꯥꯜꯂꯒ ꯆꯥꯈꯤꯕꯅꯦꯅ ꯑꯩꯁꯨ ꯆꯤꯡꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯕ ꯌꯥꯔꯔꯣꯏ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ ꯃꯥꯅꯕꯨ ꯂꯥꯜꯂꯦꯅ ꯍꯥꯏꯖꯔꯕꯗꯤ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯙꯥꯒꯤ ꯃꯁꯝꯗꯨ ꯁꯥꯡꯂꯛꯂꯦ ꯃꯥꯅ ꯌꯥꯝ ꯍꯔꯥꯎꯖꯈꯤ ꯃꯗꯨ ꯎꯕꯗ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄ ꯌꯥꯔꯅꯤ ꯈꯟꯈꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯔꯅꯤ ꯑꯩꯒꯤ ꯁꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯃꯄꯥꯟꯗ ꯊꯣꯛꯍꯟꯕ ꯉꯝꯍꯟꯗꯕ ꯑꯩ ꯏꯄꯥꯝꯗ ꯆꯠꯂꯒ ꯏꯃꯥꯗ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯕ ꯆꯠꯂꯒꯦ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯄꯥꯝꯗ ꯃꯥꯒꯤ ꯑꯄꯣꯛꯄꯤꯕꯨ ꯎꯅꯕ ꯆꯠꯀꯦꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯁꯦꯜ ꯈꯔꯁꯨ ꯊꯣꯏꯕꯤꯗ ꯄꯤꯅꯕ ꯄꯨꯔꯛꯈꯤ ꯃꯥꯅ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯊꯣꯏꯕꯤꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯈꯤ ꯊꯣꯏꯕꯤꯁꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯌꯦꯟꯕꯥꯗꯣ ꯆꯥꯅꯤꯡꯃꯟꯗꯅ ꯆꯥꯕꯤꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯄꯨꯔꯛꯄ ꯈꯨꯗꯣꯜꯁꯤꯁꯨ ꯂꯧꯁꯤꯟꯕꯤꯌꯨ ꯏꯆꯦ ꯅꯍꯥꯟꯗꯩ ꯅꯪꯕꯨ ꯉꯥꯛꯄꯤꯈ꯭ꯔꯕꯅꯤ ꯄꯦꯝꯊꯣꯏꯕꯤꯅ ꯂꯣꯏꯅ ꯇꯝꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗ ꯅꯪꯕꯨ ꯉꯥꯛꯄꯤꯈ꯭ꯔꯕꯅꯤ ꯏꯆꯦ
ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯦ ꯈꯨꯗꯣꯜꯁꯤ ꯂꯧꯁꯤꯜꯂꯣ ꯅꯆꯦꯅ ꯅꯪꯒꯤꯗꯃꯛꯇ ꯄꯨꯔꯛꯄꯅꯤ ꯀꯔꯤꯅꯣ ꯏꯆꯦꯁꯤꯕꯣ ꯑꯩꯅ ꯀꯣꯛꯄꯤꯕꯗ ꯀꯔꯤ ꯑꯃꯨꯛ ꯏꯆꯦꯗꯒꯤ ꯂꯧꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯃꯁꯤꯕꯨ ꯂꯧꯁꯤꯜꯂꯕꯗꯤ ꯑꯩꯅ ꯉꯥꯛꯄꯤꯔꯤꯕꯗꯣ ꯃꯗꯨꯒꯤ ꯑꯔꯊ ꯂꯩꯇꯦ ꯑꯩ ꯂꯧꯖꯔꯣꯏ ꯏꯆꯦ ꯊꯣꯏꯕꯤꯅ ꯔꯙꯥꯅ ꯄꯤꯕ ꯈꯨꯗꯣꯜꯗꯨ ꯂꯧꯔꯝꯗꯦ ꯔꯙꯥꯅ ꯀꯟꯅ ꯊꯦꯝꯗꯨꯅ ꯇꯛꯁꯤꯜꯂꯕꯁꯨ ꯊꯣꯏꯕꯤꯅ ꯂꯧꯔꯝꯗꯦ ꯐꯔꯦ ꯅꯪꯅ ꯂꯧꯁꯤꯟꯗ꯭ꯔꯕꯗꯤ ꯅꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯃꯥꯗꯣ ꯑꯃꯨꯛ ꯎꯅꯔꯨꯒꯦ ꯃꯥꯁꯨ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯑꯩ ꯆꯠꯂꯦꯀꯣ ꯊꯣꯏꯕꯤ ꯔꯙꯥꯅ ꯊꯣꯏꯕꯤ ꯈꯣꯏꯒꯤ ꯌꯨꯝꯗꯨ ꯊꯥꯗꯣꯛꯂꯒ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯄꯥꯝꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯅꯨꯃꯤꯠꯇꯨꯗ ꯌꯨꯝꯗ ꯃꯃꯥ ꯂꯩꯔꯝꯗꯦ ꯃꯅꯥꯎꯅꯨꯄꯤ ꯈꯛ ꯂꯩꯔꯝꯈꯤ ꯃꯥꯅ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯃꯥꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯊꯣꯛꯇꯨꯅ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯈꯤꯕꯁꯨ ꯂꯩꯕꯅ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯂꯝꯕꯤꯗ ꯇꯨꯔꯛꯈꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯅꯤꯅ ꯇꯨꯔꯤꯕ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯌꯦꯡꯉꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯔꯙꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯣꯏꯔꯝꯗꯨꯅ ꯅꯨꯄꯥ ꯑꯃꯗꯨ ꯄꯥꯎ ꯇꯝꯕ ꯆꯠꯈꯤꯔꯝꯃꯤ ꯏꯆꯦ ꯄꯦꯝꯊꯣꯏꯕꯤ ꯏꯅꯦꯗꯣ ꯂꯝꯕꯤꯗ ꯈꯪꯍꯧꯗꯅ ꯇꯨꯕꯗꯒꯤ ꯁꯣꯔꯒ ꯍꯣꯟꯗ꯭ꯔꯦ ꯅꯪꯕꯨ ꯑꯝꯇ ꯂꯥꯛꯑꯣ ꯄꯦꯝꯊꯣꯏꯕꯤꯅ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯇꯨꯔꯤꯕ ꯃꯐꯝꯗꯨꯗ ꯃꯆꯦ ꯔꯙꯥꯒ ꯆꯦꯜꯂꯛꯈꯤ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯁꯣꯔ ꯍꯣꯟꯕ꯭ꯔꯥ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯁꯣꯔ ꯍꯣꯟꯈꯤꯗ꯭ꯔꯤ ꯑꯁꯨꯝ ꯇꯧꯅ ꯔꯙꯥꯒꯤ ꯑꯄꯣꯛꯄꯤꯗꯨ ꯇꯥꯏꯕꯪ ꯁꯪꯁꯥꯔ ꯊꯥꯗꯣꯛꯈꯤ ꯔꯙꯥꯅ ꯃꯥꯒꯤ ꯑꯄꯣꯛꯄꯤꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯄꯣꯛꯄꯤꯅ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯂꯣꯏꯔꯝꯈꯤꯕ ꯑꯁꯤꯅ ꯔꯙꯥꯅ ꯃꯥꯒꯤ ꯑꯄꯣꯛꯄꯤꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯄꯣꯛꯄꯤꯅ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯂꯣꯏꯔꯝꯈꯤꯕ ꯑꯁꯤꯅ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯤꯡꯉꯝꯗꯕ ꯄꯣꯛꯈꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏ